ꯑꯩꯒꯤ ꯆꯦꯅꯦꯜꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯈꯔꯪ ꯇꯦꯔꯣꯒꯦ ꯃꯥꯔꯦ ꯃꯌꯥꯝ ꯉꯁꯤ ꯃꯕꯨꯡ ꯏꯄꯨ ꯏꯅꯥꯎꯒ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯗꯣꯏꯅꯦ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇꯗꯤ ꯖꯔ ꯖꯔ ꯀꯥꯔꯝꯃꯅꯤ ꯑꯪ ꯌꯨꯇ꯭ꯌꯨꯕꯇ ꯈꯔ ꯅꯪꯒꯤ ꯑꯩꯗꯣ ꯁꯞꯁꯀ꯭ꯔꯥꯏꯕꯔꯗꯣ ꯒ꯭ꯔꯣ ꯇꯧꯕ ꯁꯣꯜꯂꯤꯕꯁꯨ ꯇꯥꯏꯗꯣ ꯑꯣꯏꯕꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯒ꯭ꯔꯣꯗꯣ ꯑꯩꯗꯣ ꯇꯧꯕ ꯇꯥꯏꯗꯣ ꯎꯝ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯆꯟ ꯕꯤꯖꯤꯌꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯂꯥꯛꯆꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯏꯆꯟꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯄꯥꯝꯃꯦ ꯑꯗꯨꯒ ꯏꯆꯟꯁꯨ ꯗꯤꯖꯦꯕꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯕꯗ ꯑꯩꯁꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯂꯥꯏꯚ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯅꯥꯝꯇ ꯂꯥꯛꯄ ꯎꯗꯦ ꯃꯌꯥꯝ ꯁꯠ ꯁꯠ ꯂꯥꯛꯁꯟꯕꯤꯔꯣ ꯃꯥꯅ 9 ꯃꯥꯄꯟ ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯊꯦꯡꯕꯅ ꯁꯨꯝ ꯍꯦꯜꯂꯦꯕ ꯎꯝ ꯃꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯪ ꯄꯥꯎꯗꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯥ ꯂꯥꯏꯚ ꯂꯥꯛꯀꯅꯤ ꯍꯥꯏꯕꯤꯌꯨ ꯑꯠꯆꯥ ꯐꯦꯁꯕꯨꯛꯇ ꯂꯥꯛꯑꯗꯤ ꯖꯔ ꯖꯔ ꯂꯥꯛꯀꯅꯤ ꯐꯦꯁꯕꯨꯛ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯑꯩ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯇꯧꯗ꯭ꯔꯤꯕ ꯑꯩ ꯇꯧꯗ꯭ꯔꯤ ꯑꯍꯥꯟꯕꯅꯤ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯃ ꯂꯥꯛꯏ ꯑꯃꯈꯛ ꯂꯥꯛꯑꯦꯍꯦ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯃ ꯆꯥꯝꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯗꯨꯗ ꯈꯤꯟꯁꯦ ꯅꯪ ꯋꯥꯅꯤꯌꯦ ꯋꯥꯔꯣꯏ ꯃꯌꯥꯝ ꯏꯆꯟ ꯕꯤꯖꯤꯌꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗꯤ ꯏꯆꯟꯁꯨ ꯑꯩꯈꯣꯏꯗꯧꯅ ꯑꯩꯅ ꯊꯥꯡꯉꯩꯁꯦꯡꯇ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯏꯆꯟꯁꯦ ꯄꯣꯛꯄꯗꯩꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯆꯟ ꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯤ ꯀꯛꯆꯤꯡꯗꯁꯨ ꯂꯥꯛꯏ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯃꯃꯥ ꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯑꯩꯅꯁꯨ ꯑꯗꯨꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯏꯆꯟ ꯕꯤꯖꯤꯌꯥ ꯂꯩꯔꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯀꯔꯤ ꯆꯥꯟꯅꯔꯒꯦ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯕꯤꯇꯤꯌꯥꯅ ꯍꯪꯉꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯟꯅꯒꯦ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ ꯕꯤꯖꯤꯌꯥ ꯀꯅꯥꯅꯣ ꯄꯨꯁꯄ꯭ꯔꯥꯃꯆꯥꯔꯤ ꯄꯨꯁꯄꯥꯔꯥꯅꯤ ꯑꯣ ꯏꯃꯥꯟꯅꯕꯤꯅꯦ ꯄꯨꯁꯄꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯄꯨꯁꯄꯥ ꯑꯩ ꯃꯕꯨꯡ ꯏꯄꯨ ꯏꯅꯥꯎ ꯂꯩꯔꯦ ꯁꯤꯗ ꯑꯩꯅ ꯒ꯭ꯔꯨꯞꯇꯁꯨ ꯍꯥꯏꯔꯝꯕꯅꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯍꯥꯏꯔꯝꯕ꯭ꯔꯥ ꯄꯨꯁꯄꯥ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯌꯔ ꯇꯧꯑꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯁꯨ ꯍꯥꯏꯌꯣ ꯆꯪꯉꯛꯑꯣ ꯆꯪꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯕꯤꯖꯤꯌꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯑꯗꯩ ꯅꯪ ꯅꯨꯡꯁꯤ ꯈꯤꯟꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯇꯦ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯝ ꯄꯥꯏꯕꯤꯔꯛꯀꯦ ꯑꯗꯨꯝ ꯄꯥꯏꯔꯛꯀꯦ ꯑꯝꯇ ꯌꯦꯡꯒꯦ ꯀꯅꯥ ꯀꯅꯥ ꯆꯪꯉꯦ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏ ꯑꯩ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯄꯨꯁꯄꯥꯅ ꯍꯥꯏꯁꯦ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏ ꯂꯥꯏꯛ ꯑꯁꯤꯠ ꯀꯛꯆꯤꯡ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁꯇ ꯕꯦꯡ ꯍꯥꯏꯁꯦ ꯋꯥ ꯑꯅꯤ ꯑꯣ ꯂꯥꯏꯛꯅꯦ ꯀꯛꯆꯤꯡ ꯕꯦꯝ ꯍꯥꯏ ꯁꯤ ꯀꯩꯅꯣ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯑꯣ ꯍꯥꯏ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯅꯥꯎ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯑꯁꯤꯠ ꯑꯩꯈꯣꯏ ꯃꯥꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯦ ꯈꯔ ꯋꯥꯠꯄꯅꯤꯅꯀꯣ ꯑꯗꯨꯝ ꯑꯦꯛꯇꯤꯚ ꯂꯩꯕꯗ ꯋꯥꯠꯄꯒꯤꯅꯦꯕ ꯃꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅꯤ ꯍꯥꯟꯅꯗꯤ ꯚꯤꯌꯨꯋꯔꯁꯦ ꯋꯥꯠꯂꯤꯁꯦ ꯑꯗꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ 80,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯁꯨꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯁꯨꯀꯣ ꯆꯅꯤ ꯆꯍꯨꯝꯗꯩ ꯍꯦꯜꯂꯣꯏꯕ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚ ꯂꯩꯇꯕ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯗꯕꯀꯣ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕꯩꯅꯦꯕꯀꯣ ꯃꯥꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯦꯛꯇꯤꯚ ꯑꯣꯏꯕꯒ ꯚꯤꯗꯤꯑꯣ ꯊꯥꯗꯣꯛꯑꯒ ꯄꯨꯡ ꯑꯃꯈꯛ ꯌꯦꯡꯕ ꯇꯣꯉꯥꯟꯅꯦꯕ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯗꯤꯀꯣ ꯐꯦꯟ ꯐꯣꯂꯣꯋꯤꯡꯁꯦ ꯁꯠ ꯌꯥꯝꯃꯦꯕ ꯑꯩꯌꯥ ꯑꯩꯈꯣꯏ ꯏꯆꯦ ꯅꯨꯡꯁꯤꯕ ꯀꯀꯥ ꯑꯃ ꯂꯥꯛꯑꯦ ꯀꯀꯥꯁꯦ ꯅꯨꯡꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯀꯀꯥꯁꯦ ꯃꯁꯛꯁꯦ ꯐꯖꯕꯅꯦ ꯑꯗꯨꯒ ꯑꯉꯥꯡ ꯌꯥꯝ ꯃꯥꯟꯕꯅꯦ ꯒ꯭ꯔꯨꯞꯇꯁꯨ ꯁꯤꯌꯔ ꯇꯧꯈ꯭ꯔꯕꯅꯦ ꯑꯝꯄꯨꯇꯤ ꯑꯩ ꯅꯪꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯣ ꯑꯁꯤꯠ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯔꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯂꯣꯛꯁ ꯊꯦꯡꯀ꯭ꯌꯨ ꯄꯨꯁꯄꯥ ꯊꯦꯡꯀ꯭ꯌꯨ ꯄꯨꯁꯄꯥꯁꯨ ꯑꯁꯤꯠ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯁ ꯍꯥꯟꯅꯗꯩ ꯑꯁꯤꯠ ꯅꯥꯎ ꯍꯥꯏꯕꯅꯦ ꯕ꯭ꯂꯣꯛꯁꯇ ꯑꯝꯄꯨꯇꯤ ꯅꯥꯎ ꯑꯩ ꯅꯪꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯁꯤ ꯉꯔꯥꯡꯁꯦ ꯑꯩ ꯏꯆꯟ ꯃꯅꯥꯛꯇ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯏꯆꯟ ꯈꯣꯏꯗ ꯂꯩꯕꯅꯦ ꯃꯔꯝꯗꯤ ꯏꯆꯟꯁꯨ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯑꯣꯏꯗꯅꯀꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯤꯀꯣ ꯃꯥ ꯐꯖꯅ ꯆꯠꯄ ꯉꯝꯗꯦ ꯃꯥꯁꯨ ꯄꯣꯛꯄꯗꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯗꯅ ꯑꯩꯈꯣꯏꯅꯕꯨ ꯊꯥꯡꯉꯩꯁꯦꯡꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯅ ꯃꯕꯨꯡꯗꯤ ꯆꯥꯔꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯨꯁꯄꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯦ ꯋꯥꯔꯣ ꯑꯩ ꯑꯗꯨꯝ ꯄꯥꯏꯒꯦ ꯅꯪ ꯊꯔꯣꯒ ꯃꯔꯣꯒ ꯑꯣꯜꯂꯤꯗꯣ ꯑꯗꯨꯗꯤ ꯑꯦꯡꯒꯜꯗꯣ ꯆꯦꯟꯖ ꯇꯧꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯕꯣꯔ ꯆꯥꯏꯅꯦ ꯑꯗꯨ ꯃꯤꯅ ꯈꯪꯉꯤ ꯑꯩꯁꯨ
mi manga de la yam nungsi echan gi channel bu myam na lakpi duna mi manga or ju e mi si yam na hiding and nungsi ya da maram di ko apoi gi handicap ogira disabled society je si kitang itok to pe asida support to ba loin mak khara adum to pe ba tare samna ba da ingasi khong Jina to Jina le kakak je udah kui deh Jina abi ma orang muda ngang ni tu kakak se nong ni kerja sin bako abi mana sound ko Isa Jina Isa le sendiri do koro ibungen sister bija Liza ai nung sira bai chan Liza na madam pum madai support che tawi aduna Liza nang boy ne am nung si jai aduga Jina hai ba icha se ngai ko taloi adu asim ai na loi jing parak te ni ka tha asim phaying amta phajana amta thammo ibungen si bija ko sundari kido ko sundari de ko nungai noi mung hoi nungai na ko sundari ne change ai ma'am lakpio bija ge lap ta ai mamani akhoi ma yaw le me ase naum na do empati naudi ai bu masak khang de akhoi ma nang di ai favorite youtuber ni thank you so much asit ai na da bai khang de hai bi gano ai loi no ko chap mana na mai ke ma de yin loi nang ga da sungang ye aduga ngai ko asin hai ta dro empati naudi ai bu masak khang de nang de ge favorite youtuber ni hai ba thank you so much Liza jai bung ai Liza ichan yam nungsi Liza ichan yam nungsi mana ke monika khatang uto la ke sang wai yam mamta ngai bi ko pam ngata ka ya si thamo na cham ai no chau mai ko mang ni te si sama meng ri ko de mai yaw ni si de mo khon jari na si mang ni mo na ya sama ni pai da ni Sister Bija KMCI kamana kai ai khang ai to cha die sister Lisa hai Liza noi maro no nga ko no KMC ga na bu jen pai ba hai ba mi nu ngai ba ba adagi ngai ko Pusparam san ka ge ba bung akhoi ni muk chadri ye chadri sida chak theng maram di ai di asam da gi na khoi di chak theng mai na ko khar theng na cha si ni na adagi kanam thai Lizana mama ko Jina se mama se lei kumbi de ko ibu Jina se pu magi ne luhongam da ya phau sa rei ba Lisa de khang lai nupa do phangye do phau sa re ne jum palam da gi sa thi hai mama na ko ya ho ima sundari ko mai de to samay utto ne mo wala di ba sida jum ma da le re mana ga e how is that to nuksi dio ma sida yaw ba jai da nan la ta mana ga hinjin na ga tau na hai hoi masih pusing ya tau na mana ga udah tabi masih kainom da pang mama lai icha singgi mama ai ge mama kai santam thiba hai isa singgi dilagi dalo amta sakre nei isa singgi dilagi dalo amta tawiro ibung se hai Lisa Indom ja so anai yaw da puspa ni chai sahi da indom ja khaton na for like them yaw da boy thank you sister bija ga se hai nai khaton chang khaton emputi naw le le tu khaton ha da khaton ga sai de hai ram bane moirang them monica na classmate ai comment pa bidre oh sorry monica zor sakhi bai ne classmate moirang them monica nang sound he ko jo sakhi ba du khang mama je phaja banai fare video se da live se ko mama khata ulagi se ade kanam ta ulore se mai khurok se
nang khoi phaji hai adu de khoi yaw wei ma tang ta Cartoon Kensi mama wa artist na artist na sidai ma jam se artist na hange kano da cartoon se ado sister gi lila gi daido amata tawro ai talle adu di dalogari mai ma to lila gi adu du ai do thok saba do ai haiti hadi pa ko la taw ka na ngambane ba hoji ko indi ai jam soli he karam boy taw sigya na daido ma taw sinjira ngahak ne taw ge ko ai ning sing naga che se sagom na sare o khato no di habu ni ne ni sa mama ibung na kaudi da sabsil lisana ko khudaw ka no thi sabbi ha ji demand my love long sum din my love ha ji kana ra na long sum ha ji ma chai ni ne sa bai do taw ni ne sa dre ne Monica ai yam na warawi ma Monica warawi ga no mari chaki bai ne Monica na kai mathen cha ra ge message pak to bai ya pare akoi group ma khai du changa lo akoi ge pula pun se kai no khaton sangom sana haidi ha sangom sana na lai bane yam hawo ma lai bane ai kakching maron su nganga ke ko ai tapna ngange aduga khaton na chap ai chappe aigi dialogue ama tawba haise ai ngak tang le tawke ko ai soidana tawke ase ase sangom sana haidi thong laga sadoi ni ai yang wa ngai ko khaton hai chappe o khaton bani bai chaki bai ne ho ai kaino tawge nang sa adai paro dum dai di anai phone ko de khana ya kaksing lon do tarage ha got ang adunga nga ge ai na ne Monica nang gi du pai khang rồi bo nang gi karamba no nang moi ma sen ngang nai Monica gi ai pa di ba classmate comment pan te hai ko ai am tang yang khat ke ko karamba hoi do no ai na pa hauda ba Monica gi o itanu si bo nu sibi Monica ai pare mari mai cha kya na khangauda bai ne anuga my love is my you ai ngon do oi do yam ko no nok sum ji ko na oi do ai mama da ha oi do ro adagi mama chat yo hello ai mama lay ai ko ba sami adagi mama chat yo hello ai mama lay chap chap dang le na Hazia mukai haye bizada amputinau ki mukbang tause hai bado amutang habi ai na ngasai liye mabung amputinau da smaina tause ko se akoi da la mukbang tawbu ko pai do maina blog nam se hai gi bane ba aina sare mama cha yohal dilagi natrasu lapoi lausingi lausingi am da tawbiro ai adu di hayu yi kamai tawnya ada ai khoi gi saina noida satpa yaroi haide Monica admai tawore sauzer kani lau talli khatona ngango bija ai ngange adai nau sum haye nang ne Monica hironi haido ha kaino nau sum ji kana noi khangba ngamdre ai jibu kakching ei sumak lekai ge hironi kai ma ngamja roi gang hironi oi gang kana no nau sum ji ai khangba noi doi nau sum ji kana noi khangba ngamdre picture je u go mu dai ai dine ko ngasi na han bane ba live thai ji haiti ba ko mabung emputi naw lei bage ko da aina sum astan khoi da thar ga ine kham yoi ai ma ji camera ga sande khato na bizya kamel amta parak tre haima sakrabo ko yaw ngawe yam thuye se sangom sana ko inu aina pa di su ko ram aina di pagi mama cha
sana ꯑꯩꯈꯣꯏꯒꯤ sana ꯅꯣꯏꯗ ꯆꯠꯄ ꯌꯥꯝ ꯑꯃꯨꯛ ꯌꯥꯎꯒꯔꯦꯅꯦ ꯁꯤꯗꯤ ꯀꯔꯝꯕꯅꯣ ꯕꯤꯖꯤꯌꯥ ꯀꯃꯦꯟ ꯑꯝꯇ ꯄꯥꯔꯛꯇ꯭ꯔꯦ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯗꯒꯤ ꯃꯣꯅꯤꯀꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯃꯃꯥꯅ ꯃꯊꯦꯜ ꯍꯪꯒꯦ ꯃꯣꯅꯤꯀꯥ ꯀꯩꯅꯣ ꯗ ꯈꯥꯇꯣꯟ ꯑꯩ ꯀꯃꯥꯏꯅ ꯄꯥꯍꯧꯗ꯭ꯔꯤꯅꯣ ꯑꯩꯗꯤ ꯄꯥꯒꯦꯅ ꯈꯜꯂꯤꯅꯤꯅꯦ ꯀꯔꯝꯕꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯁꯅ ꯀꯩꯅꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯗ ꯈꯅꯥꯎ ꯑꯩꯗꯣ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯌꯥꯝꯃꯟꯕꯩ ꯑꯗꯩ ꯀꯩꯗꯧꯕꯅꯣ ꯕꯤꯖꯤꯌꯥ ꯀꯛꯆꯤꯡ ꯂꯣꯟꯗ ꯇꯥꯔꯒꯦ ꯀꯩꯅꯣ ꯑꯩꯁꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯔꯦ ꯆꯠꯈ꯭ꯔꯦ ꯑꯩ ꯀꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯔꯦ ꯑꯗꯣ ꯑꯃꯨꯛꯇ ꯍꯥꯏꯍꯜꯂꯛꯑꯣ ꯍꯧꯖꯤꯛ ꯕꯤꯖꯤꯌꯥ ꯍꯥꯏ ꯍꯣꯏ ꯍꯥꯏꯂꯛꯀꯦ ꯆꯥꯏꯜꯍꯨꯗ ꯃꯥꯏ ꯂꯚꯂꯤ ꯐ꯭ꯔꯦꯟ ꯅꯥꯎꯁꯨꯝꯁꯤ ꯅꯥꯎꯁꯨꯝ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯍꯥꯏꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯥꯎꯁꯨꯝ ꯅꯪꯗꯣ ꯈꯥꯇꯣꯟ ꯑꯩ ꯅꯪꯒꯤ ꯄꯥꯈꯤꯌꯦ ꯑꯩ ꯀꯃꯥꯏꯅ ꯄꯥꯗꯦ ꯑꯩ ꯀꯃꯥꯏꯅꯅꯣ ꯑꯩ ꯄꯥꯏꯌꯦ ꯃꯃꯥ ꯑꯩ ꯎꯔꯦꯗ ꯈꯥꯏꯅꯕ ꯃꯤꯒ ꯂꯩꯇꯕꯅꯤ ꯃꯃꯥ ꯑꯩ ꯎꯔꯦꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯣ ꯃꯕꯣꯛ ꯀꯩꯅꯣꯅꯦ ꯈꯥꯇꯣꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯍꯜꯂꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯈꯩ ꯄꯨꯟꯁꯦ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯛꯇꯣꯏꯅꯦ ꯍꯣꯏ ꯈꯥꯇꯣꯟ ꯄꯨꯟꯁꯤ ꯂꯣꯏ ꯄꯨꯟꯁꯤ ꯑꯗꯨꯒ ꯅꯣꯏꯅ ꯆꯦꯅꯦꯜ ꯍꯥꯡꯉꯁꯨ ꯂꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯝꯗ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯈꯥꯇꯣꯟꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯀꯣ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯑꯗꯣ ꯍꯣꯏ ꯑꯩ ꯊꯥ ꯑꯃ ꯂꯩꯇꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯝ ꯀꯔꯝꯕ ꯃꯇꯥꯡ ꯄꯨꯟꯁꯤ ꯀꯔꯤ ꯄꯨꯟꯁꯤ ꯂꯣꯏꯅꯃꯛ ꯏꯆꯟ ꯕꯤꯖꯤꯌꯥꯗ ꯇꯥꯟꯅꯕꯤꯔꯣ ꯑꯩꯒꯤꯗꯤ ꯏꯆꯟꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗ ꯂꯣꯏ ꯄꯨꯜꯂꯒꯀꯣ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯂꯣꯏꯅ ꯆꯦꯟꯁꯤ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯗꯦꯅ ꯋꯥꯔꯧꯅ ꯑꯗꯨꯝ ꯊꯣꯛꯈꯤꯒꯅꯨꯀꯣ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯁꯦꯕ ꯑꯩꯈꯣꯏꯈꯩꯗꯨꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯁꯣꯏꯗꯅ ꯄꯥꯔꯛꯀꯦ ꯑꯗꯣ ꯍꯥꯏꯍꯜꯂꯛꯑꯣ ꯑꯗꯣ ꯄꯨꯜꯂꯁꯦ ꯑꯩꯅꯁꯨ ꯉꯁꯥꯏ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯔꯕꯅꯦ ꯈꯥꯇꯣꯟ ꯑꯗꯩꯗꯤ ꯃꯃꯥ ꯎꯗꯕ ꯈꯪꯅꯕ ꯃꯤꯒ ꯂꯩꯇꯕꯅꯦ ꯃꯃꯥ ꯑꯩ ꯎꯔꯦꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯃꯥꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯀꯥꯏ ꯊꯥꯕꯤ ꯏꯔꯣꯜꯂꯦ ꯃꯥ ꯅꯪꯒꯤ ꯃꯃꯥ ꯅꯪ ꯀꯩꯅꯣ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯛꯑꯦ ꯄꯨꯁꯄꯥ ꯅꯠꯇꯤꯌꯦ ꯄꯨꯁꯕꯔꯍꯃꯥ ꯍꯥꯏꯌꯦ ꯆꯔꯤ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯃꯥꯒꯤ ꯐꯨꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯣ ꯉꯁꯤꯁꯨ ꯆꯦꯛ ꯆꯠꯀꯗꯕꯅꯦꯕ ꯐꯔꯛ ꯇꯥꯕꯗꯩ ꯆꯦꯛꯇꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯦꯛ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯉꯁꯤ ꯆꯦꯛ ꯆꯠꯇꯧꯕ ꯆꯠꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯆꯠꯀꯦ ꯍꯌꯦꯡ ꯆꯠꯄ ꯐꯪꯗꯣꯏꯔꯥ ꯑꯩ ꯈꯪꯗ꯭ꯔꯤ ꯕ꯭ꯂꯨ ꯏꯁꯇꯤꯀꯔꯗꯣ ꯄꯤꯔꯛꯑꯣ ꯕꯤꯖꯤꯌꯥ ꯏꯃꯥ ꯀꯃꯥꯏꯅ ꯄꯤꯕꯅꯣ ꯑꯩꯗꯤ ꯉꯁꯤꯗꯁꯨ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯀꯣꯛ ꯉꯥꯎꯔꯦ ꯍꯣꯏ ꯄꯤꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯍꯦ ꯁꯨꯟꯗꯔꯤ ꯐꯝꯒꯦ ꯍꯥꯏꯔꯒ ꯐꯖꯅ ꯐꯝꯃꯒ ꯂꯩꯌꯣ ꯖꯤꯅꯥꯅ ꯍꯥꯏꯁꯦ ꯂꯥꯏꯚ ꯊꯥꯕꯗ ꯀꯩꯅꯣ ꯂꯤꯄꯦꯠ ꯆꯠꯀꯅꯣ ꯑꯃꯨꯛ ꯆꯠꯄꯗꯣ ꯑꯣꯏꯗꯣꯏꯅꯀꯣ ꯍꯥꯏ ꯃꯃꯥꯗ ꯏꯕꯨꯡꯅ ꯁꯥꯎꯔꯛꯀꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯣ ꯍꯣꯔꯦꯟ ꯇꯨꯃꯤꯟꯅ ꯀꯧ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯣꯟ ꯍꯧꯖꯤꯛꯇ ꯍꯧꯖꯤꯛꯇ ꯀꯣꯟ ꯇꯧ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛꯇ ꯀꯣꯟ ꯇꯧꯕ ꯍꯥꯏꯁꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯏꯀꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯉꯥꯎꯍꯜꯂꯛꯀꯅꯨ ꯅꯥꯎꯁꯨꯝ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯒꯤꯗꯨꯔꯥ ꯍꯥꯏ ꯂꯤꯁꯥ ꯃꯥꯅꯤ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯕꯤꯟ ꯑꯩ ꯏꯃꯥꯟꯅꯕꯤ ꯕꯤꯟ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯍꯥꯏ ꯕꯤꯟ ꯄ꯭ꯔꯕꯤꯟ ꯅꯠꯇ꯭ꯔꯥ ꯑꯗꯩꯁꯦ ꯑꯩꯗꯤ ꯗꯥꯏꯂꯣꯛ ꯉꯥꯏꯔꯤꯀꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯀꯩꯁꯥꯝ ꯀꯩꯅꯣꯗꯣ ꯇꯝꯊꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯥꯏꯗꯤ ꯁꯤꯅꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯔꯦ ꯑꯗꯩ ꯕꯤꯖꯤꯌꯥꯗ ꯑꯦꯝꯄꯨꯇꯤꯅꯥꯎꯗꯣ ꯑꯃꯨꯛꯇꯪ ꯄꯥꯡꯒꯤꯗꯣ ꯌꯦꯁ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯍꯜꯂꯛꯎ ꯍꯥꯏꯕ ꯃꯕꯣꯛ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯕꯩꯗꯤ ꯌꯦꯁ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯦꯁ ꯇꯧꯁꯦ
Adagi lista nabungse mangau thibani mama bizya amuktang hailo hairaga khaton hagibani ko mama aisu khange ibungse hai lisa sinadudu hai mama gi maman hai lisa di debya kauro kaholake adai lisa la ya kaurake ma hai adai gi khaton amubang gi do khaton hausi yes haigram niko yes haigram niko khaton yaye do amputi na bu thaga chari hai thank you mabung thaga chari hai amtang hairo thank you hai na Thank you. Khaton, thank you. aduga thagachari bja thank you khaton hoi punsi dialogue tawbira o hai mai ma hoi bizya mama ga ibunga do phu daure hai ang phu doi mabani phunabra natra aina phubra mari tawdore nungai bidi hai ko pravin nungari nangdi noyam to lao akhoi ge amtang punsi akhoi party kunda ba koire ai amputi now gi big friend ne kaisam tamthi bana ne mabungi kanu ni hai mabungi big friend ni hai asai chaula ne dai adai aisu mukbang yahaluda hai phaye yahondrati nang nungai ni ko naksum de ko ngawom yaw kana oyo ka doi ne Britain hi khaton thagachari dam putina ai kaliam na chalo thagachari adai aina ne sound som na kan angang yam langakpa adui du ge aina mit thamu bai ni ta de aina ne mit thamu bai ne aina hairam dre adui ni myam sound ko sound ya de yani ai di kai taura lai doi no aina kaukiba mi singdo amata lak pidre sister Lisa kumalake somda timing maya somna kana maya da bai oidone kano putinau bizyagi blue stick to kabla o hayo nangna hekta do hai khaton sida blue cup kamai ta unai khangdi kawai da namdoino khaton amda takpiyo ai haiti kai da blue namdoino blue kapo haye mama ai nokpada sidore kakching substawabani kaino yahallo hai kaino ai kamai tawbano blue kamai tawbano ai khangdri Liza ji am singi bro Britain mana kubi dega khamoga Liza na kupak cha ngai kono stick hapa haitri hai ai haiti khato ne ngasi di han bane ibung na mama se phubi ne mi sister laija bizya amta khamo mama macha oi bagi sum oina jaini da aduga khaton na haibo ko kai hairino nauna live tharapada ne kaino haya Britain adune Britain adagi kaino ai amtang khangdi kamai tongni adai di kaino na puspa adai kai haire khonjen lot kre hojik su ta dro monis amok ta dro amok yadabra taraba maiduna kaigino kanagi wakhaldano tauribaddo hai kanano naksumje kanano nupidi nupini ayai phabi na tro malo dipi sai sing ubu phangdre tois
ꯑꯗꯩꯗꯤ ꯈꯥꯇꯣꯟ ꯁꯥꯎꯟ ꯌꯥꯗꯦ ꯈꯥꯇꯣꯟ ꯌꯥꯗ꯭ꯔꯤꯕꯣ ꯑꯩ ꯁꯥꯎꯟꯗꯣ ꯌꯥꯔꯕꯣ ꯃꯌꯥꯝ ꯌꯥꯕꯣ ꯑꯩ ꯁꯥꯎꯟ ꯌꯥꯕꯣ ꯀꯛꯆꯤꯡꯒꯤ ꯁꯥꯎꯗ꯭ꯔꯦ ꯕ꯭ꯔꯤꯇꯦꯟ ꯀꯩꯅꯣ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯁꯦ ꯌꯥꯔꯦ ꯑꯣ ꯈꯥꯇꯣꯟ ꯕꯤꯖꯤꯌꯥ ꯍꯥꯎ ꯈꯥꯇꯣꯟ ꯍꯥꯎ ꯂꯤꯁꯥ ꯍꯥꯏꯁꯦ ꯕꯤꯖꯥ ꯏꯕꯨꯡꯗ ꯃꯗꯨꯅ ꯀꯩꯒꯤꯅꯣ ꯀꯅꯥꯒꯤ ꯋꯥꯈꯜ ꯅꯥꯎꯁꯨꯝ ꯑꯩ ꯀꯔꯤꯝꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯅꯦ ꯑꯩ ꯀꯟꯅ ꯗꯣꯛꯇꯔ ꯌꯦꯡꯉꯦꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯥꯎꯟ ꯇꯥꯔꯤꯕꯁꯦ ꯑꯩ ꯈꯥꯇꯣꯟ ꯑꯩꯅ ꯁꯣꯝꯗ ꯑꯉꯥꯡ ꯌꯥꯝ ꯂꯥꯡꯗ꯭ꯔꯥ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯕ ꯑꯗꯨꯏ ꯊꯝꯃꯛꯄꯅꯦ ꯀꯛꯆꯤꯡ ꯌꯥꯗ꯭ꯔꯦ ꯌꯥꯔꯦ ꯁꯤꯁꯇꯔ ꯏꯕꯨꯡꯗꯣ ꯕ꯭ꯂꯨ ꯍꯥꯞꯄꯗꯣ ꯇꯥꯛꯍꯜꯂꯣ ꯑꯩ ꯍꯩꯇꯦ ꯀꯥꯏꯗ ꯅꯝꯗꯣꯏꯅꯣ ꯅꯝꯐꯝꯗꯨꯅꯦꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯏꯆꯥ ꯕꯤꯖꯌꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯊꯦꯜ ꯍꯣꯠꯅꯔꯦ ꯃꯃꯥ ꯇꯤꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯆꯝꯊꯣꯡꯗꯤ ꯇꯧꯋꯦꯕꯀꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗ꯭ꯔꯦ ꯏꯕꯨꯡꯅ ꯍꯥꯏꯁꯦ ꯂꯣꯏꯅ ꯇꯥꯏꯌꯦ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯄ꯭ꯔꯕꯤꯟ ꯑꯩꯗꯣ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛꯇꯤ ꯆꯥꯗꯦꯕꯀꯣ ꯑꯣꯠꯁ ꯑꯣꯏꯅ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯗꯒꯤ ꯕ꯭ꯔꯤꯇꯦꯟꯅ ꯍꯥꯏ ꯑꯩ ꯄꯨꯡ 10:30 ꯂꯥꯏꯚ ꯊꯥꯅꯤ ꯄ꯭ꯔꯕꯤꯟ ꯕ꯭ꯔꯤꯇꯦꯟ ꯅꯪꯒꯤ ꯌꯥꯔꯕꯔꯣ ꯅꯪ ꯊꯥꯗꯣꯏꯔꯣ ꯌꯥꯏꯌꯦ ꯖꯣꯏꯟ ꯇꯧꯕ ꯌꯥꯗꯦ ꯖꯣꯏꯟꯁꯨ ꯇꯧꯁꯤ ꯌꯦꯡꯁꯤ ꯑꯗꯒꯤ ꯀꯩꯁꯥꯝꯇꯝ ꯇꯤꯕ ꯕ꯭ꯔꯣꯗꯣ ꯑꯩꯒꯤ ꯁꯤꯕꯁꯥꯒꯔꯗ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏ ꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯃꯕꯨꯡ ꯁꯣꯝꯗ ꯀꯩꯅꯣꯝ ꯇꯧꯔꯤ ꯊꯕꯛ ꯑꯃ ꯑꯗꯨꯏꯅꯤ ꯈꯥꯇꯣꯟꯅ ꯑꯝꯄꯨꯇꯤꯅꯥꯎꯗ ꯅꯪꯅ ꯕ꯭ꯂꯨ ꯏꯁꯇꯤꯛ ꯍꯥꯞꯄꯗꯣ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯍꯣꯏ ꯍꯥꯏꯍꯟꯒꯦ ꯃꯣꯏꯔꯥꯡꯊꯦꯝ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏ ꯁꯥꯏꯅ ꯂꯥꯛꯄ ꯄꯨꯟꯁꯤꯒꯤ ꯍꯥꯏꯌꯦ ꯀꯩꯅꯣ ꯑꯝꯄꯨꯇꯤꯅꯥꯎ ꯄꯨꯟꯁꯤ ꯍꯥꯏꯌꯦ ꯑꯧ ꯄꯨꯟꯁꯦ ꯂꯥꯛꯑꯣ ꯃꯣꯅꯤꯀꯥ ꯅꯣꯏ ꯁꯥꯏ ꯑꯗꯨꯝ ꯗꯗꯥꯗꯁꯨ ꯑꯩꯈꯣꯏꯒꯩ ꯄꯨꯟꯁꯦ ꯑꯝꯇ ꯄꯨꯟꯗ꯭ꯔꯤ ꯑꯗꯩꯗꯤ ꯇꯤꯂꯣꯇꯝꯃ ꯇꯥꯏꯌꯦ ꯑꯣ ꯃꯃꯥꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯃꯥ ꯇꯤꯂꯣ ꯑꯗꯨꯒ ꯈꯥꯇꯣꯟ ꯍꯥꯏꯌꯣ ꯍꯥꯏꯕ ꯄꯨꯇꯤꯅꯥꯎꯗ ꯍꯥꯏꯕ ꯍꯪꯕ ꯌꯥꯕ ꯍꯣꯏ ꯍꯪꯒꯦ ꯃꯥꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛ ꯑꯃꯈꯛ ꯇꯧꯕꯩꯅꯦꯕ ꯑꯝꯇꯗꯤ ꯉꯁꯥꯏ ꯁꯤꯗꯁꯨ ꯆꯪꯉꯛꯑꯅꯦꯕ ꯑꯗꯩꯗꯤ ꯂꯤꯁꯥꯅ ꯌꯥꯔꯦ ꯕꯤꯖꯥ ꯁꯥꯎꯟ ꯀꯩꯅꯣ ꯌꯥꯔꯦ ꯁꯥꯎꯟ ꯌꯥꯔꯦ ꯃꯃꯥ ꯇꯤꯔꯣꯇꯃꯥ ꯑꯁ ꯑꯩꯅꯅꯦ ꯃꯌꯥꯝ ꯄꯥꯗ꯭ꯔꯦꯅꯦ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯑꯗ ꯀꯩꯁꯥꯅ ꯍꯥꯏꯌꯦ ꯁꯥꯎꯟ ꯆꯦꯛ ꯑꯩꯅ ꯉꯁꯥꯏ ꯃꯨꯠ ꯊꯝꯃꯨꯕꯩꯅꯤꯀꯣ ꯀꯩꯅꯣ ꯀꯩꯁꯥꯟ ꯑꯩ ꯈꯥꯇꯣꯟꯅ ꯑꯩ ꯐꯖꯅ ꯂꯥꯛꯂꯒ ꯇꯥꯛꯄꯤꯔꯒꯦ ꯕꯤꯖꯌꯥ ꯍꯣꯏ ꯈꯥꯇꯣꯟ ꯁꯥꯎꯟ ꯌꯥꯔꯕꯅꯤ ꯐꯔꯦ ꯁꯤꯁꯇꯔ ꯑꯗꯩꯗꯤ ꯄ꯭ꯔꯕꯤꯟ ꯑꯃꯨꯛ ꯌꯥꯔꯦ ꯍꯥꯏ ꯁꯥꯎꯟꯁꯦ ꯑꯃꯨꯛ ꯑꯣꯐ ꯊꯝꯃꯦ ꯑꯩꯅꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯡꯕꯗꯣ ꯑꯗꯨꯏꯅꯦꯕꯀꯣ ꯔꯤꯁꯥ ꯑꯗꯨꯏꯗꯨꯒꯤ ꯑꯩꯅ ꯊꯝꯕꯩꯅꯦ ꯑꯦꯁ ꯆꯪꯉꯛꯑꯦ ꯁꯤꯁꯇꯔ ꯆꯥꯔꯕꯣ ꯍꯥꯏ ꯑꯩꯗꯣ ꯀꯩꯅꯣ ꯄꯥꯎꯅꯝ ꯀꯩꯅꯣꯇ ꯅꯠꯇꯦ ꯄꯥꯎꯅꯝꯕꯀꯣ ꯄꯥꯎꯅꯝꯕ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯑꯣꯠꯁ ꯑꯣꯏꯅ ꯆꯥꯏ ꯑꯩꯗꯣ ꯀꯛꯆꯤꯡ ꯃꯔꯣꯜ ꯉꯥꯡꯕ ꯒ꯭ꯌꯥꯟ ꯇꯥꯗꯗꯤ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯅꯣ ꯀꯥꯡꯁꯣꯏ ꯕꯣꯂꯣ ꯍꯥꯏ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦꯁꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯩ ꯄꯨꯟꯁꯤꯅ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯑꯩ ꯅꯨꯡꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯐꯩꯌꯦ ꯍꯥꯏ ꯍꯣꯏ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯅꯥꯎꯁꯨꯝ ꯀꯩꯅꯣꯅꯦ ꯅꯥꯎꯁꯨꯝꯁꯦ ꯔꯣꯃꯦꯟ
Roman ne nang ai gi DP ga thami si di nusiye ai nong nusiye nang akoi nam ta lakte na upate AS pau number ai ko manga sis pau pa ba ya ba takpio ISTB gi news pa ba oiradi kaino hai sibu ai ko ngaw yam yaure AS pau number ai pau pa ba ngai yamna tapiko ISTB news pa ba oiradi ꯑꯍꯥꯟꯕꯅꯦ ꯑꯩ ꯉꯁꯤꯅ ꯑꯗꯨꯏ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯑꯦꯁ ꯍꯥꯏꯌꯦ ꯁꯨꯟꯗꯔꯤꯅ ꯃꯃꯥꯅ ꯑꯩ ꯃꯃꯥꯅꯦ ꯁꯨꯟꯗꯔꯤꯁꯦ ꯕꯤꯟꯅ ꯍꯥꯏꯌꯦ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯄ꯭ꯔꯕꯤꯟ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯑꯗꯒꯤ ꯁꯤꯗ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯍꯥꯏ ꯌꯥꯏꯐꯔꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯗꯩ ꯆꯞ ꯃꯥꯟꯅꯩꯌꯦ ꯆꯝꯊꯣꯡ ꯆꯥꯈ꯭ꯔꯦ ꯃꯃꯥ ꯇꯤꯜꯂꯣꯑꯣ ꯃꯃꯥ ꯇꯤꯜꯂꯣꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯎꯁ ꯅꯨꯄꯤ ꯌꯥꯗꯤꯀꯣ ꯎꯔꯦ ꯑꯣ ꯎꯁꯥ ꯍꯥꯏ ꯎꯁꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯄꯥꯎꯅꯝ ꯑꯦꯁ ꯃꯥꯡꯈ꯭ꯔꯦ ꯏꯇꯩꯃ ꯁꯨꯟꯗꯔꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯩꯈꯣꯏ ꯃꯃꯥꯏ ꯁꯨꯔꯗꯩ ꯂꯥꯛꯄ ꯃꯥꯜꯂꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯁꯦ ꯀꯩꯁꯥꯟꯇꯝ ꯅꯠꯇꯦ ꯗꯥꯏꯂꯣꯛ ꯂꯤꯂꯥꯒꯤ ꯇꯧꯕꯤꯔꯛꯎ ꯍꯥꯏ ꯏꯃꯥ ꯑꯩ ꯇꯧꯔꯗꯣꯏꯔꯣ ꯀꯔꯤ ꯗꯥꯏꯂꯣꯛ ꯇꯧꯗꯣꯏꯅꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯖꯤꯜꯂꯛꯑꯁꯨ ꯍꯩꯇꯦ ꯀꯃꯦꯟ ꯄꯥꯕ ꯅꯠꯇ꯭ꯔꯣ ꯗꯥꯏꯚꯣꯔꯁ ꯇꯧꯔꯅꯤ ꯅꯪ ꯇꯜꯂꯦꯍꯦ ꯄꯉꯥꯡ ꯉꯥꯛꯀꯅꯨ ꯀꯔꯟꯒ ꯇꯨꯔꯟꯒꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯆꯪꯂꯛꯄꯒ ꯑꯩ ꯑꯃꯨꯛ ꯅꯩꯒꯦ ꯍꯥꯏꯀꯣ ꯅꯩꯒꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯅꯣꯏ ꯑꯗꯨꯝ ꯂꯩꯌꯣ ꯑꯩ ꯑꯗꯨꯝ ꯁꯪꯉꯨ ꯌꯥꯔꯣꯏ ꯊꯣꯛꯈꯤꯒꯅꯨ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯇꯥꯏ ꯀꯛꯆꯤꯡ ꯃꯔꯣꯟꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯀꯩ ꯍꯥꯏꯅ ꯑꯦꯛꯁꯇꯣ ꯀꯛꯆꯤꯡꯗꯒꯤꯅꯤ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯣ ꯑꯦꯛꯁ ꯅꯤꯡꯁꯤꯡꯂꯛꯏꯔꯣ ꯌꯥꯏꯐꯔꯦ ꯃꯌꯨꯝ ꯄꯥꯟꯈꯔꯦ ꯍꯥꯏ ꯀꯞꯁꯨ ꯀꯞꯄ ꯃꯥꯜꯂꯦ ꯑꯣ ꯑꯦꯛꯁ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯅꯦ ꯑꯗꯩ ꯕꯤꯟꯅ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯊꯔꯛꯎꯗꯅ ꯄ꯭ꯔꯕꯤꯟ ꯑꯩꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯗꯣ ꯐꯖꯅ ꯄꯥꯕ ꯅꯠꯇ꯭ꯔꯗꯤ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯍꯥꯏꯌꯦ ꯄ꯭ꯔꯕꯤꯟ ꯄꯤꯔꯕꯨ ꯉꯥꯏꯈꯣꯃꯤ ꯕ꯭ꯔꯤꯇꯦꯟ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯤꯕ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯀꯥꯏ ꯅꯝꯃ ꯕ꯭ꯂꯨꯗꯣ ꯊꯣꯛꯍꯟꯗꯣꯏꯅꯣ ꯑꯩ ꯀꯣꯛ ꯉꯥꯎꯋꯦ ꯑꯗ ꯄꯨꯇꯤꯟꯅꯥꯎꯗꯤ ꯀꯗꯥꯏ ꯍꯥꯏ ꯄꯨꯇꯤꯟꯅꯥꯎ ꯂꯩꯌꯦ ꯀꯟꯅ ꯁꯣꯝꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡꯁꯦ ꯆꯥꯗꯤ ꯏꯕꯦꯝꯃ ꯍꯥꯏꯌꯦ ꯄꯨꯇꯤꯟꯅꯥꯎ ꯌꯥꯝ ꯊꯦꯡꯉꯦꯅ ꯎꯁꯥ ꯅꯥꯎꯁꯨꯝ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯔꯣꯃꯦꯟ ꯑꯗꯒꯤ ꯅꯪꯒꯤ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣꯛꯇ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯂꯛꯑꯣ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯕꯅꯣꯅꯦ ꯂꯤꯂꯥꯗꯣ ꯑꯗꯨ ꯇꯧꯕ ꯍꯥꯏꯑꯣ ꯕ꯭ꯔꯣ ꯕꯤꯖꯤꯌꯥ ꯑꯩ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯃꯅꯥꯛꯇꯒꯤ LICꯒꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯂꯩꯔꯝꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯑꯣ ꯑꯣ ꯍꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯇꯦ ꯁꯥꯎꯔꯦ ꯑꯩ ꯀꯩꯅꯣ ꯔꯣꯃꯦꯟ ꯑꯥꯏ ꯂꯚ ꯌꯨ ꯄ꯭ꯔꯕꯤꯅꯥ ꯑꯗꯨꯏꯗꯤ ꯅꯣꯏꯗ ꯂꯥꯛꯀꯥꯟꯗ ꯇꯧꯗꯕ ꯇꯧꯗꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛꯇꯣ ꯅꯤꯡꯁꯤꯡꯕ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯑꯗ ꯈꯪꯗꯦ ꯂꯥꯏꯚ ꯑꯍꯥꯟꯕ ꯊꯥꯕꯩꯔꯁꯨ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯑꯗꯩ ꯄ꯭ꯔꯕꯤꯅꯥ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯀꯛꯆꯤꯡ ꯑꯩ ꯀꯥꯏꯗ ꯕ꯭ꯂꯨ ꯀꯛꯆꯤꯡ ꯄꯤꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯀꯥꯏꯗꯅꯣ ꯑꯩ ꯅꯝꯗꯣꯏꯗꯨꯕꯣ ꯑꯩ ꯈꯪꯗꯦ ꯕ꯭ꯔꯤꯇꯦꯟ ꯅꯪ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗ꯭ꯔꯕꯣ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯪꯁꯨ ꯄꯥꯏꯔꯤ ꯑꯍꯥꯟꯕꯁꯨ ꯑꯩ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕꯅꯤ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯑꯣ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤꯅꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯦꯛꯁꯇꯣ ꯀꯩꯅꯣꯗꯨꯗꯩ LIC ꯄꯔꯦꯡꯗꯩ ꯑꯣꯏꯕꯩ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯕꯤꯟ ꯊꯤꯌꯨ ꯍꯥꯏ ꯆꯣꯍꯦ ꯊꯤꯔꯣꯏ ꯌꯥꯔꯣꯏ ꯑꯩꯁꯨ ꯌꯥꯔꯣꯏ ꯕ꯭ꯔꯤꯇꯦꯟ ꯑꯩ ꯅꯪ ꯑꯩ ꯁꯪꯉ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯅꯤꯗꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯌꯥꯏꯐꯔꯦ ꯑꯁ ꯍꯥꯏꯔꯦ
Dialogue ꯇꯧꯔꯛꯑꯦꯅꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯅꯨꯡꯁꯤꯕꯅꯤꯗ ꯊꯃꯣꯏ ꯅꯪꯒꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯌꯥꯏꯐꯔꯦ ꯑꯣ ꯑꯗꯣ ꯑꯩ ꯁꯥꯎꯗꯧꯔꯦ ꯕ꯭ꯔꯤꯇꯦꯟ ꯁꯥꯎ ꯌꯥꯎꯔꯣꯏ ꯅꯪ ꯁꯥꯎ ꯌꯥꯎꯔꯣꯏ ꯑꯩ ꯊꯦꯝꯕꯤꯗꯣꯏꯅꯦ ꯕꯤꯖꯌ ꯁꯤꯁ ꯗꯤꯕꯤꯌꯥ ꯂꯥꯛꯂꯅꯤ ꯋꯥꯎ ꯂꯥꯛꯑꯣ ꯂꯤꯁꯥ ꯀꯩꯅꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯅꯣꯏ ꯒ꯭ꯔꯨꯞ ꯃꯈꯩꯗꯨꯁꯨ ꯑꯗꯩ ꯆꯥꯎꯕ ꯉꯥꯏꯌꯥꯝꯕꯝ ꯃꯔꯣꯟ ꯈꯣꯏꯔꯒ ꯉꯥꯡꯕꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯥꯎꯕ ꯑꯩ ꯑꯗꯨꯝ ꯀꯛꯆꯤꯡ ꯂꯣꯟꯗ ꯉꯥꯡꯒꯦ ꯃꯕꯨꯡ ꯑꯦꯝꯄꯨꯇꯤꯅꯥꯎꯁꯨ ꯂꯩꯌꯦ ꯃꯥꯁꯨ ꯂꯣꯏꯅ ꯁꯤꯗ ꯎꯍꯜꯂꯛꯀꯦ ꯃꯕꯨꯡ ꯑꯦꯝꯄꯨꯇꯤꯅꯥꯎꯗꯣ ꯑꯗꯨꯏꯗꯨꯁꯨ ꯀꯔꯤ ꯗꯥꯏꯂꯣꯛꯀ ꯅꯠꯇꯦ ꯃꯆꯥ ꯑꯅꯤꯁꯨ ꯁꯨꯈ꯭ꯔꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯅꯨꯡꯉꯥꯏꯇꯤꯌꯦ ꯂꯤꯁꯥ ꯕꯤꯖꯌ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯁꯨ ꯁꯤꯌꯔ ꯇꯧꯈ꯭ꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯤꯁꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒ ꯄꯨꯜꯂꯁꯦ ꯌꯥꯏꯐꯔꯦ ꯏꯇꯩꯃ ꯁꯨꯟꯗꯔꯤ ꯑꯩ ꯃꯃꯥꯗ ꯁꯨꯟꯗꯔꯤ ꯍꯥꯏꯔꯛꯑꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯂꯤꯁꯥ ꯊꯦꯡꯀ꯭ꯌꯨ ꯆꯥꯎꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯁꯦ ꯕꯕꯥ ꯀꯧꯒꯗꯣꯏꯔꯣ ꯑꯩ ꯈꯪꯗꯦ ꯍꯥꯏ ꯆꯥꯎꯕ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯆꯥꯎꯕ ꯑꯗ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯐꯔꯦ ꯑꯁ ꯄꯦꯟꯃꯟꯗꯕꯗꯤ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯍꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯂꯦꯡꯒꯥ ꯑꯣꯏꯗꯣꯏꯔꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯂꯦꯡꯒꯥ ꯑꯣꯏꯗꯤ ꯑꯩꯅ ꯕꯕꯥ ꯀꯧꯔꯛꯇꯣꯏꯕ ꯑꯩ ꯃꯃꯥꯒꯤ ꯁꯥꯏꯠꯇꯩꯁꯨ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯩ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯆꯦ ꯆꯥꯎꯕ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯗꯤꯁꯥꯅ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯄꯨꯄꯨ ꯍꯦꯛ ꯀꯩꯝ ꯈꯜꯂꯨꯅꯣ ꯀꯀꯥꯅ ꯅꯅꯥꯎ ꯀꯥꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯣꯛꯑꯗꯨꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯃꯥ ꯃꯤ ꯋꯥꯠꯂꯤ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏ ꯂꯤꯁꯥ ꯊꯦꯡꯀ꯭ꯌꯨ ꯗꯦꯕꯤꯌꯥ ꯂꯩ ꯍꯥꯏ ꯗꯦꯕꯤꯌꯥ ꯑꯩ ꯂꯥꯛꯑꯦ ꯕꯤꯖꯌ ꯅꯨꯡꯁꯤꯌꯦ ꯗꯦꯕꯤꯌꯥ ꯑꯗꯒꯤ ꯇꯦꯞ ꯂꯥꯏꯠ ꯗꯟ ꯗꯦꯕꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯏꯞꯇ ꯁꯔꯨꯛ ꯌꯥꯕꯤꯕꯩꯗꯃꯛ ꯑꯗꯒꯤ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩ 1985ꯅꯤ ꯁꯤꯁ ꯀꯧꯅꯤꯡꯕ ꯀꯧꯔꯛꯂꯣ ꯍꯦꯛ ꯑꯣ ꯑꯗꯨꯔꯣ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯀꯥ ꯍꯦꯛ ꯀꯧꯅꯤ ꯄꯨꯄꯨꯗꯤ ꯀꯧꯕꯤꯔꯣꯏ ꯑꯗꯩ ꯅꯝꯆꯦ ꯕꯤꯖꯌ ꯃꯃꯥ ꯑꯦꯝꯄꯨꯇꯤꯅꯥꯎ ꯅꯣꯏ ꯂꯣꯏꯅ ꯎꯅꯤꯡꯂꯦ ꯍꯥꯏ ꯋꯥꯎ ꯑꯪꯀꯜ ꯂꯩꯌꯦ ꯑꯩꯒꯤ ꯃꯃꯥꯅ ꯁꯤꯗ ꯂꯩ ꯃꯥ ꯑꯩ ꯂꯥꯏꯚ ꯀꯟꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯃꯕꯨꯡꯁꯨ ꯂꯩ ꯍꯥꯏ ꯃꯕꯨꯡ ꯑꯦꯝꯄꯨꯇꯤꯅꯥꯎꯁꯨ ꯂꯩꯔꯦ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯃꯕꯨꯡ ꯑꯃꯨꯛ ꯌꯦꯡꯉꯨꯀꯣ ꯑꯩ ꯀꯃꯦꯟ ꯄꯥꯒꯦ ꯏꯆꯦ ꯕꯤꯖꯌ ꯃꯃꯥ ꯑꯦꯝꯄꯨꯇꯤꯅꯥꯎ ꯅꯣꯏ ꯂꯣꯏꯅ ꯎꯅꯤꯡꯂꯦ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯃꯃꯥꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯀꯃꯦꯟ ꯀꯟꯅ ꯄꯥꯔꯤ ꯑꯗꯨꯒ ꯆꯥꯎꯕꯅ ꯏꯆꯦ ꯁꯨꯟꯗꯔꯤ ꯌꯦꯔꯨꯝ ꯆꯥꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯗ ꯃꯁꯤꯁꯦ ꯀꯧꯔꯛꯑꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯃꯃꯥ ꯀꯧꯔꯅꯤ ꯑꯗꯨꯒ ꯍꯥꯏꯗ ꯗ ꯁꯟꯖꯤꯠ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯇꯥ ꯗꯦꯕꯤꯌꯥꯅ ꯏꯇꯥ ꯀꯩꯅꯣ ꯏꯇꯥ ꯀꯧꯔꯛꯑꯦ ꯀꯩꯅꯣꯗ ꯀꯧꯕ ꯃꯥꯜꯂꯦ ꯂꯤꯁꯥꯗ ꯀꯧꯕ ꯃꯥꯜꯂꯦ ꯀꯀꯥ ꯁꯟꯖꯤꯠ ꯋꯦꯜꯀꯝ ꯀꯩꯅꯣꯅ ꯑꯪꯀꯜ ꯁꯟꯖꯤꯠꯁꯨ ꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯥꯅ ꯊꯥꯒꯠꯆꯔꯤ ꯕꯕꯥ ꯗ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯗꯥꯗꯤ ꯍꯦꯛ ꯀꯧꯔꯛꯂꯣ ꯏꯆꯟ ꯇꯜꯂꯦ ꯀꯧꯔꯣꯏ ꯗꯦꯕꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗ ꯌꯥꯏꯐꯔꯦ ꯏꯆꯟꯒꯤ ꯃꯕꯨꯡ ꯏꯆꯟ ꯃꯆꯟꯒꯤ ꯃꯕꯨꯡ ꯍꯥꯏ ꯌꯥꯏꯐꯔꯦ ꯏꯆꯟꯒꯤ ꯃꯕꯨꯡ ꯉꯥꯎꯔꯦ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩ ꯃꯃꯥꯗ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯀꯧꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯗꯦꯕꯤꯌꯥ ꯀꯦꯝꯁꯤ ꯃꯃꯥꯅ ꯍꯪꯉꯤ ꯃꯃꯥ ꯁꯨꯟꯗꯔꯤꯅ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯀꯅꯥ ꯆꯪꯂꯝꯒꯦ ꯄ꯭ꯔꯕꯤꯟ ꯃꯣꯅꯤꯀꯥꯁꯨ ꯆꯪꯉꯛꯑꯝꯃꯤ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯆꯪꯉꯛꯑꯝꯃꯦ ꯄꯨꯁꯄꯥꯁꯨ ꯆꯪꯉꯛꯑꯝꯃꯦ ꯈꯣꯝꯃꯛꯑꯣ ꯆꯪꯉꯛꯑꯣ ꯉꯁꯤ ꯑꯩꯒ ꯄꯨꯟꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯂꯣꯏ ꯈꯣꯝꯃꯛꯑꯣ ꯗꯦꯕꯤꯌꯥ ꯕ꯭ꯔꯣ ꯑꯦꯁ ꯁꯨꯟꯗꯔꯤ ꯍꯥꯎ ꯑꯩ ꯃꯃꯥꯅ ꯍꯥꯏꯌꯦ ꯍꯥꯎ ꯃꯆꯥꯊꯣꯏ ꯍꯥꯏ ꯗꯦꯕꯤꯌꯥ ꯕ꯭ꯔꯣ ꯑꯕꯤꯖꯤꯠ ꯍꯥꯏ ꯀꯦꯝꯁꯤ ꯍꯥꯏ ꯗꯦꯕꯤꯌꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯗꯦꯕꯤꯌꯥꯅ
Hi, Divya. Yeah. Uraroi. To mabung Hi, sila. Divya. Hi. Kay ako'y pulap to sa diya Chadi kano. chadi. Thengna cha ngasi nungthin yam thengna chare. Sister Bora kai kai Liza du myam chare Debiaga do aduna khara aigase wara. ita kaunabani. Hoi sister Liza I khange nabani ita kaune haiba. Ai ma yam lemi kame si sauba. Pau pau lo Sauba na myam cha hin. chise kawo hai chise kawo mama da chise kawo idudi akoi ma da. Ai di akoi ma tu mama du ai gi mama ni ma di. Khangmane chau banai khangro. Mama ne tu mama Sundari. Ai gi mama da chise kawo di ai na chise kawo bu yaro ye. Ai na mama kawo da di. Oh, adaidi hai bung kauro adudi yarabo ichan talli kauroi. Kaka kauni. Adaidi debiane mama usoi kangsoi ka kai haino kesi ga. Oh, mama di kanyang saban debiagi. Lisa satu uro aduga tolo. Nang satu uro. Mabung yang puti nau do kambra hana satu aduga aduga ne amu ya holak ko. Mamagi isa thoibi ngahaktang aikoi se hoi tai. Ai di kano tong chawba kimsia nang lao ko live ta o mabung yang puti nau do ko myam sam tan sa pizza luige adoga chawba kimsi hai debiana ita usoi kangsoi sai o debia ita na kangsoi kano usoi sai hai aduga sundaina mani sa thoi lisa na ibung se phaza bana loire hai ibung se phaza bana loire ye mabung e puti lisana romansini athokpam now ai sauri ko hai romance ni na hai romansini haba romansini na now ai sauri hai ko Alisana ita o ID usina kangho oina sari o lisa hawbune ne yam pami khange hai adunga khange ye mama ang ho kyanta mama khange hai sawbuna es phone number ichangi mabungse la in kaino kai hai no lai dada hi hello hi re akoidadi hi hello gadi taruktin oh kaino es nang do maina saugino habadi ne mayam masum lakhibado adumaina kanu tawgibaine ba ko hairakini ma hore tholakini ko ss pau number adu sauginu ko ma tholakini ai kakanate hayo ko hoye kakanate ai khange aigi ne chappe video upload tawbai o debia adai sadi khoi loina hai adaidi yumnam sanjil hai baba ngasidi sak sadi namagi kaino source id sadri hai kaino sagre di sadi o baba o adaidi lisana ita kaino chapninge hai kaino ita chaninge hai boy do male britain blue pibado thiyo britain ai kama shi blue thi do nai na dak haibu za haitia britain sono mana manung chak pizari ge hai mabung chak pizari ge hai ni manung hai mi se mabung empati do moi do chak sa hali ge hai mama na ko adi changgari ado hore tholani amuka hena do nungai ni comment so padre babai oirage ko puspa yaman gi bayne ko ngawre aduine chaki ganu ita o usi manado hawbro usina hawbra na hange kaino attack tawrakani ko hai debiana disada hai pomni ho bro ubose nungaye hai ko thank you mabunga muka tholakini adai romance ni hairakpada aigi nakong sida romance ni koino romance haina tarure romance haiba nati ai tapna haigare romance ni haiba ita kaurai ngasai chari ngaida ita taurak hai koino usi pareng thula ini hai o debia dance sp hai karino s ibung hayo hairaga ho mabung ai khange ngasai dagi aina dei sum pandabane mabung ai khange
Debya ita adune mi mana changi tholakpa taba haye o lisana ne chapane ita ai haibane bizya hoi khange adai sam sunda yaifare ichan aisu good night amu oiru khige oiru ganu he ngaktang layu kai myam ngali adai lisana hai ita aidi urje aikoi sena urakpane usi parengdo na kapkano britian ai tal ai thembi doini kapkano debia bro es tk hai bro da hai ma britian mai tai ai on o lai de dum layu ko ai sangadam ni nang tk hai ka debia ita o sikpu chiktra ba phai hai chiktra mina pharamani ai mayam aigi live ta nga punsiko ai adum tawrakke ai dialogue tawra hajo ni singa toktoini karino ne makhoi babana khawjaw ama pairamlaga sangaisibo otodagi khawjaw ama thadaramlaga otodi thawgreni haima karino aduga mana nope tawraga sangaisibo makhoi baba nangbu ngawrabro takthokraga nokningi hadak namdobnebako asidi phun haiba nungaitre puspa mane yaiphabini adune aisu maleba khambra yaiphabi na aingon tamnai kaigino ai dialogue khara tawgare ko ningsingakpaduni aina haridu khambra yare so kano yame do sum hai bro hai ko adukanda es phone number hai ko sis karamba kano no hai bro aina haribo na hai ko adukan kai haina sis kano kanna charabo hai kano khana charabo hai kano gyan tadre samtong haina kangsoi bolo kano gyan taba wale saido adaidi nausum ai nungsidrabo na trop hai kano ai comment ma'am sa ai gyanam da tadre ne kayo din chai dialogue yamna phajai kawkhiba nokpaduna hena phajai baba thank you blue pibado migi mingda nammo aduga changlaga man kai haino managing moderator da namlaga pidoine hai adudi ai adune yamna churunu chikchani hai urakpa yare hai dialogue yam phajai ka bro yes ai chungro ai isana hai ita hayengdi sauraroye ita ukhinwa kari haino ukhinuko yaroi aigi amung tharake adugido hojiki haibado aigi manaba britain kai legre britain da roi namdoise britain na namma yengeko adukanda blue piba si karawai lai aduga ai thiba lakpa amta haitre pin ngang kai ngang ni pungthok ta thole kamaina no ai khangde ko ngawe ita tharo hingda hai mayam kano chango aigi live ta saru yabiro ai songmam da yaudreda mai da ngai ai camera ji tan mam yaw mayam aise ngasidang ju thari bai isaji ka haini boring no mai chu boi lakpoi gyala mai ta de ai do haide mi boto ma oza hello oza thank you aigi kano da live ta changbirakpagi
ꯑꯣꯖꯥ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯂꯤꯁꯥ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯀꯣꯃꯦꯟꯇ ꯇꯧꯔꯝꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯕꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯌꯨꯅ ꯇꯧꯔꯝꯕꯗꯣ ꯑꯩ ꯏꯃꯥꯟꯅꯕꯅꯦꯕ ꯃꯥꯗꯤ ꯒꯥꯔꯤ ꯊꯧꯔ ꯂꯥꯛ ꯂꯩꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯕꯗꯨ ꯁꯤ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯊꯥꯖꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯑꯣ ꯎꯏ ꯈꯪꯉꯦ ꯃꯥꯁꯨ ꯃꯁꯛ ꯑꯣ ꯕꯤꯖꯥꯁꯦ ꯅꯪꯅ ꯀꯣꯛ ꯉꯥꯎꯍꯜꯂꯦ ꯍꯥꯏ ꯉꯥꯎꯋꯤ ꯂꯤꯁꯥ ꯉꯥꯏꯈꯣ ꯅꯣꯏ ꯆꯠꯈꯤꯅꯣ ꯉꯥꯏꯈꯣ ꯏꯇꯥ ꯊꯥꯔꯛꯑꯣ ꯑꯩ ꯀꯩꯀꯣ ꯀꯃꯦꯟ ꯌꯥꯝ ꯊꯥꯔꯒ ꯈꯥꯏꯗꯦꯕꯗꯣ ꯍꯣꯏ ꯑꯣꯖꯥ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯁꯣꯏꯗꯅ ꯑꯣꯖꯥ ꯂꯥꯛꯑꯅꯤ ꯑꯣꯖꯥ ꯍꯌꯦꯡ ꯊꯦꯡꯅꯅꯤ ꯍꯥꯏ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯥꯏꯗꯦ ꯇꯨꯝꯕ ꯍꯋꯥꯏ ꯑꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯍꯋꯥꯏꯀꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯛꯆꯤꯡ ꯂꯣꯟꯗꯣ ꯑꯗꯨꯝ ꯉꯥꯡꯒꯦ ꯀꯛꯆꯤꯡ ꯃꯔꯣꯟ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯡꯁꯤꯕꯤꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯌꯣꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯄꯥꯏꯁꯤꯜꯂꯛꯑꯦ ꯃꯥꯅ ꯕꯖꯥꯔꯔꯣꯝꯗꯩ ꯑꯣꯏꯗꯣꯏꯅꯦ ꯀꯛꯆꯤꯡ ꯕꯖꯥꯔꯔꯣꯝꯗꯩ ꯏꯇꯥ ꯑꯍꯤꯡꯗꯣ ꯊꯥꯡꯒꯦ ꯑꯗꯨ ꯇꯧꯕ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯣ ꯄꯨꯇꯤꯅꯥꯎ ꯆꯥꯛ ꯄꯤꯖꯔꯤꯌꯦ ꯍꯥꯏ ꯃꯃꯥꯅ ꯆꯥꯛꯁꯪꯗꯒꯤ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ ꯃꯕꯨꯡ ꯑꯦꯝꯄꯨꯇꯤꯅꯥꯎꯗꯣ ꯆꯥꯛ ꯄꯤꯖꯔꯤꯌꯦ ꯑꯗꯨꯏꯅꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏ ꯕ꯭ꯔꯤꯇꯦꯟ ꯅꯪ ꯆꯥꯛ ꯆꯥꯗꯕ ꯇꯧꯒꯅꯨ ꯆꯥꯛ ꯆꯥꯋꯣꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯪꯕꯤꯕ ꯅꯠꯇ꯭ꯔꯥ ꯆꯥꯛ ꯆꯥꯎ ꯏꯇꯥ ꯍꯥꯍꯥ ꯀꯩꯅꯣ ꯇꯨꯝꯅ ꯂꯥꯛꯀꯦ ꯑꯣ ꯑꯁ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯋꯥꯎꯁ ꯇꯥꯏꯍꯦ ꯂꯤꯁꯥꯒ ꯀꯩꯅꯣ ꯗꯤꯕꯤꯌꯥꯒꯒꯤ ꯔꯣꯃꯥꯟꯁꯗꯤ ꯑꯗꯣ ꯕ꯭ꯔꯤꯇꯦꯟꯅ ꯐꯔꯦ ꯕ꯭ꯔꯤꯇꯦꯟ ꯑꯩ ꯍꯩꯇꯕꯩꯅꯤ ꯍꯥꯏꯕꯅꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯦ ꯄꯨꯁꯄꯥꯅ ꯍꯥꯏꯔꯦ ꯀꯛꯆꯤꯡ ꯀꯩꯅꯣ ꯃꯔꯣꯟꯅ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯥ ꯄꯨꯁꯄꯥ ꯑꯗꯨꯅꯤ ꯅꯪ ꯑꯗꯨꯗꯁꯨ ꯉꯥꯡꯉꯨꯅꯨ ꯀꯛꯆꯤꯡ ꯃꯔꯣꯟ ꯑꯗꯨꯝ ꯉꯥꯡꯉꯨ ꯍꯣꯏ ꯃꯃꯥ ꯑꯩꯈꯣꯏꯗꯤ ꯄꯤꯖꯔꯣꯏꯗ꯭ꯔꯣ ꯑꯣ ꯗꯤꯕꯤꯌꯥ ꯃꯃꯥꯅ ꯌꯥꯝ ꯄꯤꯖꯔꯤꯅꯦ ꯅꯣꯏ ꯂꯥꯛꯀꯥꯟꯗ ꯂꯥꯛꯑꯣ ꯏꯆꯥꯒꯤ ꯀꯣꯟꯅ ꯍꯦꯟꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯍꯦꯜꯂꯤ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯥꯎꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯡ ꯑꯕꯤꯅꯥꯁ ꯇꯧꯔꯤꯁꯦ ꯀꯣꯃꯦꯟ ꯄꯥꯅꯤꯡꯉꯥꯏ ꯍꯣꯏ ꯈꯜꯂꯦ ꯇꯧꯕꯅꯦ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦ ꯑꯩ ꯈꯪꯗꯦ ꯇꯜꯂꯦ ꯑꯁ ꯂꯣꯏꯔꯦ ꯏꯐꯦꯛꯀꯁꯨ ꯑꯃꯨꯛ ꯍꯥꯞꯄꯤ ꯑꯣꯅꯤꯡꯉꯦ ꯂꯥꯏꯃꯩꯗꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯒꯦ ꯕ꯭ꯂꯨ ꯄꯤꯌꯣ ꯌꯥꯗ꯭ꯔꯣ ꯕ꯭ꯂꯨ ꯄꯤꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯗꯣ ꯑꯩ ꯗꯣꯛꯇꯔꯗ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯉꯁꯤꯁꯨ ꯆꯦꯛ ꯆꯠꯇꯣꯏꯅꯤ ꯆꯠꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯔꯣꯃꯥꯟꯁ ꯇꯥꯈ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯂꯤꯁꯥ ꯍꯣꯏ ꯉꯥꯏꯔꯣ ꯂꯥꯛꯀꯗꯕꯅꯦ ꯍꯥꯏ ꯀꯔꯤ ꯑꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏ ꯃꯁꯦꯟꯒꯤ ꯋꯥꯔꯤꯅꯤ ꯑꯩꯗꯣ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯍꯅꯨꯕꯤ ꯍꯣꯏ ꯍꯥꯏꯌꯣ ꯂꯥꯛꯀꯗꯕꯅꯤ ꯃꯃꯥꯅ ꯄꯥꯏꯔꯛꯑꯦꯀꯣ ꯃꯃꯥ ꯁꯨꯟꯗꯔꯤꯅ ꯗꯤꯕꯤꯌꯥꯅ ꯍꯣꯏ ꯑꯗꯨ ꯀꯃꯦꯟ ꯄꯥꯅꯉꯥꯏ ꯍꯣꯠꯅꯕꯗꯣꯏꯅꯦꯕ ꯎꯗꯦ ꯍꯥꯏꯕ ꯑꯩ ꯁꯤꯐꯥꯎ ꯗꯤꯁꯄ꯭ꯂꯦ ꯍꯥꯞꯄꯤꯀꯥꯟꯗ ꯇꯜꯂꯤ ꯏꯇꯥ ꯇꯨꯝ ꯄꯥꯏꯗꯦ ꯍꯥꯏ ꯏꯇꯥ ꯇꯥꯔꯤ ꯍꯥꯏ ꯑꯗ ꯍꯅꯨꯕꯤ ꯃꯥꯟꯗꯦꯀꯣ ꯕꯤꯖꯤꯌꯥ ꯈꯪꯗꯦꯅ ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯃꯁꯛꯁꯦ ꯑꯩꯒꯤ ꯏꯇꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯌꯦꯡꯉꯣ ꯍꯦ ꯂꯩꯊꯣꯛꯈꯤꯅꯣ ꯃꯣꯏꯗꯣ ꯄꯥꯏꯔꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗ ꯌꯥꯔꯣꯏꯅ ꯇꯧꯔꯝꯃꯒ ꯁꯤ ꯄꯥꯏꯔꯛꯏꯕ ꯅꯨꯡꯁꯤꯖꯥꯅꯤ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯦ ꯑꯩꯒꯤ ꯃꯇꯥ ꯂꯥꯛꯑꯦ ꯍꯥꯏ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ ꯏꯃꯥꯟꯅꯕ ꯍꯅꯨꯕꯤ ꯃꯥꯟꯗꯦꯀꯣ ꯂꯤꯁꯥ ꯏꯇꯥ ꯏꯃꯥꯏ ꯃꯣꯏ ꯏꯇꯥ ꯃꯌꯥꯝꯁꯤꯗꯤ ꯁꯤꯒꯦ ꯇꯧꯏꯍꯦ ꯄꯥꯏ ꯌꯥꯗꯦ ꯄꯥꯏꯒꯅꯣ ꯍꯤꯗꯥꯛꯇꯣ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤꯉꯣ ꯄꯨꯂꯞ ꯐꯈꯔꯦ ꯅꯪ ꯗꯣꯛꯇꯔꯒ ꯃꯋꯥ ꯂꯧꯗꯦ ꯑꯩꯉꯣꯟꯗ ꯗꯣꯛꯇꯔ ꯃꯋꯥ ꯂꯧꯗꯦ ꯑꯩꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯂꯣꯏ ꯐꯍꯜꯂꯦ ꯑꯩꯗꯤ ꯎꯔꯤꯡ ꯍꯥꯏꯕꯁꯦ ꯑꯣ ꯅꯣꯏꯗꯤ ꯐꯦꯁꯦꯜꯁꯨ ꯇꯣꯏꯅ ꯇꯧꯏ
ꯑꯩ ꯐꯦꯆꯟ ꯊꯥꯛꯈꯣꯏꯗꯅꯤ ꯂꯩꯁꯦ ꯌꯥꯝ ꯎꯏꯅꯦ ꯌꯥꯝꯒ ꯊꯥꯒꯠꯇꯥꯏꯅꯦ ꯆꯥꯛꯄꯨꯗꯤ ꯂꯩꯀꯣ ꯆꯥꯛꯁꯤꯗꯤ ꯇꯩꯅꯤꯡꯗ꯭ꯔꯦ ꯀꯩꯁꯦ ꯎꯔꯤꯡ ꯊꯣꯡꯕꯁꯤ ꯌꯥꯝ ꯂꯥꯏ ꯐꯕꯅꯦ ꯑꯃꯔꯣꯝ ꯅꯪꯁꯨ ꯆꯥꯕꯣꯕ ꯆꯥꯔꯦ ꯉꯥꯅꯨ ꯊꯣꯡ ꯆꯥꯔꯦ ꯑꯃ ꯑꯗꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯕꯣꯜꯗ ꯑꯗꯨꯝ ꯉꯥꯡꯅꯔꯛꯀꯦꯀꯣ ꯉꯥꯅꯨ ꯊꯣꯡꯕ ꯆꯪꯁꯤꯜꯂꯛꯑꯣ ꯅꯣꯏ ꯗꯥꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯑꯝꯇ ꯅꯩꯒꯦ ꯆꯪꯉꯛꯄꯅꯤ ꯉꯥꯏꯈꯣ ꯕꯤꯖ꯭ꯌꯥꯒ ꯏꯇꯥꯁꯦ ꯂꯣꯏꯅ ꯐꯖꯩ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯂꯤꯁꯥ ꯕꯤꯖ꯭ꯌꯥ ꯏꯇꯥ ꯑꯩ ꯑꯃꯨꯛ ꯕꯤꯖꯥꯒꯤ ꯂꯥꯛꯀꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯣ ꯀꯩꯅꯣ ꯕ꯭ꯔꯤꯇꯦꯟ ꯅꯪ ꯊꯣꯛꯈꯤ ꯏꯆꯥꯒꯤ ꯌꯥꯔꯣꯏꯀꯣ ꯐꯠꯊꯣꯛꯈ꯭ꯔꯁꯨ ꯏꯃꯥꯟꯅꯕ ꯂꯥꯛꯀꯗꯕꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯗꯨ ꯏꯆꯥꯒꯤ ꯃꯁꯛ ꯐꯖꯩ ꯅꯃꯥꯟꯅꯕꯤꯗꯣ ꯃꯁꯛ ꯐꯖꯩ ꯌꯥꯝ ꯐꯖꯕꯗꯣ ꯊꯦꯡꯀ꯭ꯌꯨ ꯌꯣꯡꯖꯥꯎ ꯕꯕꯥ ꯃꯥꯜꯂꯦ ꯑꯁꯤ ꯑꯩꯈꯣꯏ ꯌꯥ ꯀꯥꯕ ꯌꯥꯝ ꯀꯟꯕꯅꯤꯀꯣ ꯆꯞ ꯃꯥꯟꯅꯕꯅꯤ ꯄꯨꯟꯁꯤꯟꯒ꯭ꯔꯗꯤ ꯌꯥ ꯀꯥꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯗ ꯂꯩꯕ ꯃꯌꯥꯝꯗꯣ ꯁꯞ ꯇꯧ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯣ ꯁꯞ ꯇꯧꯍꯜꯂꯣ ꯍꯥꯏꯕ ꯁꯞꯁꯀ꯭ꯔꯥꯏꯕ ꯀꯩꯅꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯍꯜꯂꯣ ꯍꯣꯏ ꯍꯥꯏꯕ ꯃꯥꯅꯦ ꯑꯣ ꯇꯧꯔꯣ ꯑꯩ ꯂꯨꯄꯥ 100 ꯄꯤꯗꯐꯥꯎ ꯇꯧꯗꯕ ꯃꯤꯅꯤ ꯆꯠꯂꯣ ꯅꯪꯒꯤꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯧꯒꯦ ꯑꯩ ꯅꯪꯒꯤꯗ ꯑꯩ ꯄꯩꯁꯥ ꯂꯧꯈꯤꯕꯅꯦ ꯀꯥꯡꯀꯥꯟꯗ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯇꯧꯍꯜꯂꯛꯀꯦ ꯁꯤ ꯂꯣꯏ ꯂꯩꯔꯦ ꯇꯨ ꯁꯞꯁꯀ꯭ꯔꯥꯏꯕꯔꯁꯤ ꯂꯩꯔꯦ ꯇꯨ ꯇꯧꯍꯟꯒꯦ ꯕꯤꯖ꯭ꯌꯥꯒꯤ ꯏꯇꯥ ꯀ꯭ꯋꯥ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯀ꯭ꯋꯥꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯍꯥꯎꯋꯤ ꯏꯕꯦꯝꯃ ꯆꯥꯏ ꯆꯥꯖꯅꯤꯡꯉꯤ ꯆꯦ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯣꯡꯀꯤ ꯃꯥꯟꯗꯤ ꯃꯣꯡꯀꯤ ꯃꯥꯟꯗꯦ ꯌꯣꯡꯖꯥꯎ ꯃꯥꯜꯂꯦ ꯍꯥꯏꯗꯣꯏꯔꯥ ꯅꯪꯒꯤꯗꯣ ꯑꯁꯦꯡꯕ ꯑꯩ ꯅꯣꯛꯅꯤꯡꯉꯦ ꯂꯤꯆꯥ ꯇꯜꯂꯦ ꯆꯦ ꯆꯥꯎꯕ ꯏꯁꯄꯦꯛꯀ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯩꯔꯦꯗ ꯈꯥꯇꯣꯟ ꯍꯣꯏꯁꯨ ꯈꯪꯅꯕ ꯃꯥꯜꯂꯤ ꯗꯦꯕꯤꯌꯥ ꯍꯣꯏꯒ ꯁꯞ ꯑꯝꯇ ꯕꯦꯠ ꯇꯧꯔꯣ ꯅꯨꯄꯤꯒꯤ ꯔꯣꯜ ꯑꯝꯇꯗꯤ ꯂꯧꯔꯛꯎꯗꯅ ꯁꯞ ꯇꯧꯔꯣ ꯍꯥꯏꯁꯦ ꯀꯩꯝꯇ ꯍꯣꯏ ꯍꯥꯏꯕꯤꯒꯣ ꯀꯩꯅꯣ ꯀꯔꯤꯅꯣ ꯁꯞꯇꯣ ꯀꯩꯅꯣ ꯁꯞ ꯇꯧꯕꯤꯒꯦ ꯇꯧꯗꯣꯏꯕꯨ ꯁꯞꯁꯀ꯭ꯔꯥꯏꯕꯅꯦꯕ ꯇꯧꯕꯤꯒꯦ ꯍꯥꯏꯔꯗ꯭ꯔꯣꯅ ꯀꯅꯥꯅ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏꯕ ꯁꯤꯗ ꯌꯥꯎꯔꯤꯌꯦ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯀꯩꯅꯣ ꯌꯨꯇꯨꯕ ꯇꯧ ꯄꯥꯏꯕ ꯅꯧꯔꯤꯕ ꯀꯥꯡꯕꯨꯅꯤ ꯑꯣ ꯑꯩꯁꯨ ꯇꯧꯍꯜꯂꯛꯀꯅꯤ ꯑꯩ ꯇꯧꯍꯜꯂꯛꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯑꯃꯗꯤ ꯊꯥꯒꯠ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯇꯧꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯊꯥꯒꯠ ꯑꯣ ꯇꯧꯍꯜꯂꯛꯀꯦ ꯈꯥꯇꯣꯟ ꯑꯩ ꯂꯨꯄꯥ 100 ꯂꯧꯏ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯋꯦ ꯁꯤ ꯑꯉꯥꯎꯕꯤꯁꯦ ꯍꯦ ꯊꯣꯛꯈꯤ ꯆꯠꯈꯤꯒꯅꯨꯀꯣ ꯂꯩꯒꯣ ꯉꯥꯛꯇꯪ ꯉꯥꯏꯕꯅꯦ ꯍꯥꯏꯕ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯇꯧꯍꯜꯂꯛꯀꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯎꯔꯅꯨ ꯍꯥꯏ ꯑꯆꯥ ꯕ꯭ꯔꯤꯇꯦꯟ ꯅꯪ ꯁꯥꯎꯔꯤꯔꯣ ꯌꯥꯝ ꯇꯜꯂꯤꯉꯣ ꯈꯥꯇꯣꯟ ꯍꯥꯏ ꯂꯤꯁꯥꯅ ꯍꯥꯏ ꯈꯥꯇꯣꯟ ꯍꯥꯏ ꯍꯥꯏꯌꯦ ꯑꯗꯩ ꯈꯥꯇꯣꯟ ꯆꯃꯤ 38 ꯍꯥꯏꯅ ꯂꯥꯎ ꯍꯥꯏ ꯊꯥꯎ ꯍꯥꯏꯌꯦ 438 ꯍꯥꯏꯅ ꯊꯥꯎ ꯍꯥꯏ ꯈꯥꯇꯣꯟꯅ ꯄꯤꯔꯛꯀꯦ ꯆꯥꯝꯃꯗ ꯌꯥꯝ ꯃꯉꯥꯎ ꯊꯤꯕꯅꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯗꯣ ꯉꯥꯡꯕꯅꯦ ꯌꯥꯝꯅ ꯌꯥ ꯀꯥꯕꯁꯨ ꯄꯥꯔꯇꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯦ ꯕ꯭ꯔꯤꯇꯦꯟ ꯉꯥꯏꯈꯣꯀꯣ ꯖꯔ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯕ꯭ꯔꯤꯇꯦꯟ ꯑꯣ ꯆꯅꯤꯔꯣ ꯑꯩꯗꯤ ꯂꯩꯇꯦꯀꯣ ꯁꯞ ꯇꯧꯕꯒ ꯉꯝꯂꯔꯣꯏ ꯗꯤꯕꯤꯌꯥꯅꯁꯨ ꯍꯪꯉꯛꯏꯀꯣ ꯈꯨꯝꯃꯨ ꯂꯤꯁꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯩꯅꯣ ꯗꯤꯕꯤꯌꯥ ꯑꯗꯒꯤ ꯂꯤꯁꯥ ꯑꯗꯨꯒ ꯑꯩ ꯇꯣꯉꯥꯟꯕ ꯃꯔꯨꯞꯁꯤꯡ ꯀꯩꯅꯣꯗꯣ ꯗꯦꯕꯤꯌꯥꯒꯤꯁꯨ ꯑꯗꯨꯒ ꯑꯁꯤꯗ ꯈꯥꯇꯣꯟ ꯑꯗꯩꯗꯤ ꯀꯩꯅꯣ ꯕ꯭ꯔꯤꯇꯦꯟ ꯃꯣꯏꯗꯣ ꯅꯧꯅ ꯁꯨꯝ ꯄꯥꯏꯔꯤꯕ ꯉꯥꯛꯇꯪ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯁꯞ ꯇꯧꯁꯤꯜꯂꯝꯃꯣ ꯑꯗꯣ ꯀꯣꯃꯦꯟ ꯑꯃꯃꯝ ꯊꯥꯖꯔꯝꯃꯣ ꯑꯗꯨꯗꯤ ꯂꯣꯏ ꯈꯪꯉꯦꯗꯅꯀꯣ ꯑꯗꯣ ꯔꯤꯇꯔꯟ ꯇꯧꯔꯛꯅꯉꯥꯏ ꯈꯥꯇꯣꯟ ꯑꯗꯣ ꯕ꯭ꯔꯤꯇꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯣ ꯗꯦꯕꯤꯌꯥ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯗꯣ ꯀꯅꯦꯛ ꯂꯩꯅꯁꯤꯀꯣ ꯃꯌꯥꯝ ꯄꯨꯂꯞ ꯁꯤꯗ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅꯁꯨ ꯇꯧꯕꯤꯌꯨꯀꯣ ꯀꯩꯅꯣꯁꯨ ꯕ꯭ꯔꯤꯇꯦꯟ ꯃꯩꯇꯩꯁꯨ ꯑꯗꯣ ꯈꯥꯇꯣꯜ ꯍꯥꯏꯁꯤꯁꯨ ꯗꯦꯕꯤꯌꯥꯒꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯄꯨꯁꯄꯥꯒꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯍꯥꯏ ꯗꯤꯕꯤꯌꯥ ꯍꯥꯏꯌꯦ ꯍꯥꯏ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯑꯗꯣ ꯂꯦꯅꯤꯟ ꯃꯥꯡꯂꯝꯕꯝ ꯑꯁꯤꯅ ꯀꯛꯆꯤꯡꯗ ꯀꯋꯥꯏꯗꯩ ꯑꯣꯏꯔꯝꯅꯣ ꯍꯥꯏ ꯂꯦꯅꯤꯟ ꯃꯥꯡꯂꯝꯕꯝ ꯑꯣ ꯑꯩꯗꯣ ꯀꯩꯅꯣꯅꯤ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏ ꯃꯣꯗꯦꯜ ꯁ꯭ꯀꯨꯜ ꯄꯔꯦꯡꯗꯩ ꯑꯣꯏꯗꯣꯏꯕ ꯀꯩꯅꯣ ꯂꯦꯅꯤꯟꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯥꯏꯗꯩꯅꯣ
ꯑꯗꯨ ꯀꯥꯟꯗ ꯈꯥꯇꯣꯟ ꯑꯩ ꯐꯣꯟꯁꯨ ꯂꯥꯛꯑꯦ khatoon bro Britain sangom sana chare hai o aisu kaksingniko hai hoi Britain na kaksin khunau dai oidoine aidi haidokre Devya na nanna usoi kangsoi chai Devya khatoon ga ne Britain ga dusune sap loin tawminaro comment loin thadaramo khangnangai gi ado moi return soidan tawkani adu kano tawdrasu aina akhoi ma sendo support tawminaseba bija khaton di sub tawkhre nahan noi di khangna lerame yadro khaton hai how bro khaton haba kai haino khatona hawe bro Britain bro di kmc hai khatona lairabani che Devya Lisa ga sub lainarabani ha noi di yam khangnaramine aidi ingak pungai hojikto che aidi chak sadiko hawbam langlen hawbam langlen se mabung putinau tholani kano langlen hojik urani ma chak saba changri mabung putinau do Britain khaton aidi thongi hai Britain thong langlen usoi kangsoi do thongi hai kem to bro Britain karimathen bro Britain hawam langlen se Devya ID chadiko hai mayam aigi chenya aigi live da sarya bi baidamak thagachari sibu sum tawlai yam talle hai langlen jakhaton pung 13 da haudoini live hoi khaton hai changani ado Britain kana no hai ita blue oidaba se sub tauba haite ai haite ko blue se aingona tum saw leire Britain ai khangde hawum na hai ninne sun kano sundori hoi hai hawum ninne to hoi hai bako aduga tombana kanano kon tawli do adune ai gyan melam ta tadre ai ko ngaure yamanbai mama chak chaba loirabo lisana aigi ima se sak sa loi hanga ai mama do sak sang na moi pulap lai higali kana ma lab yengi ai laga takpige bija blue stick hapado hoi khato Britain maitai as ko ngaure yamala bai aigi ming tharaga yengu hai Britain na ngaingam singamdre nang ngaingam singamdre hawam langlen ninne sundari aidi sadri hawam langlen na sadri hai adoga mama na loi daure mama saksaba loi dori hai moi saksang na kana sari ita adune blue piba matamda oina tauba taba aisu haite ko dai mama chana yengdiba lisa moi chan yengi bija amputi amukta bija amukta nola o yengi amukta talle nungtia ai ngoko talle che Devya aina piraklaga bija ge blue stick to Devya ai piraklage bija ge blue stick to hoi khaton hai lisana ita bija se yengo amta ngaingam singam ngaingam singamdre hai se ko akhoi sida Britain haina ma yauri se ma blue pio kholo hai leire ma ngaingam singamdre ba ma se aina haitri haiba adugi aina mangonda haine nogla o haiba ai kappage hai kapkanu talle kapkanu Britain oina thoro ai khoida return tawrakke hai adu kari thoe Devya na harido isana bizya nui chara ba to sare ha to o nganu
Nanaw, piro ay katon kap ang katon kape. Kapono, katon kapono na Troy na. Kapono. Lisa nabungsing okay, misa nabungse kaya ang mga yun tao mabung na ne yerum mabung e potinaw na yerum tawro adu tawro hai lai ri yerum tawri karta na pilake mayang amuk tong polam tawo sao ke tawle Misa nabung lai mama loi na pizau ya dro hai mama adai debiana hai mama sak to phajana chau ko amuktang haniko hai ai kari pau de pau de hai ka ni ko ai pau da ba yaw briten ai hoji pau gi pau da yaw de ma mama sak to phajana chau ko hai kamta tholaktreda aina da changbiraga aigi dem ta changbirake sauningiko khaton yawe khaton aidi dum changbidra ma myam ga aigi dum changbide sauning parak taba ma yawe parak taba ma karambano lisan no adu tawi ita bija se yengo amta ngai ngam singam da ai khato bizya amukta no la o yenge amukta se dibyana pirlaga kaina bizya ge blues ai karama padra ge ko ngawe adudia bizya adune blue pi ba matam da oina dum taw ba hai adu asidi ai pa yang sai dai nine sundari adu sidai pa ye ai tapna pa gi wero koini ngalisana hai kai hai dino itta id ne chap talai sap uirakpa ne sapte uirakpa hai ui yaroi he lisa uigano khatona che debia aigi live the love pide o kanu khaton gi so changbiyo khaton gi so ngasi thani haibani khaton ai kappe che debia lakta bai khaton kaphan nga nuko live te changu ko khaton gi da bizyan nangi mahul amta tumbiyo ima bizya gi mahul da tumbiyo lisa ai nei mahul tam tummi do ranga tang adai khatona lisa su lakpi de live ta gi la ange khaton gi da la u ko noi khaton kapkhinya mo khatola ado noi ge loina ling laina de laina engona irau ya dro gyan ta de noi ling laina da ma kai loina laina ko akoi ge loi laina si khaton kanano mama si laire tu mama uning wasi da laire ai mama laire Chalai. laire tu ima alisa na ne aingonda ne mai mo tu mo yamta thara o hai ibane kes man de chatla siro hai kai hai no ko mu pau da ni lisa su lakpi de la du hai de khaton lake thara o hai itta ibani kes man de chatla siro kai no hai du bo kai no kes no ga ha chatla sapya adai de lisa na bizya ai tumninge ado nang nam tang tumbi wa haiba yaroi haiba ai su tumoi nang su tumgono khaton ai ang faiji la pore kunga ine khangni aina khaton aina thabadi thabirakte lai pyano aina thabadi lakpi de lakani khaton moi la ala doini mama chak charabo hai ma khaton na re akoi de lani habado nang kano ne khaton mama na sinangi channel do subscribe tawgram ne ai family dagi phanyam taw moi khara tawgram ne ai inaun pi de tawram mani dibya nanau sangdabagi ne sauganu haye aduga mama kwa chage pirao ai sage tiu bang kwa leram dari ba sai
Makwa chage pirawa nanau kapkanu ko se laktoine khaton pung 13 da haidune live thaba hauji ang khaton gi pung 13 da thadoine aduga ita bijana aikoini se hajillaga thamme thamni sakhiya oi cho comment so tawhal o bijya tawhange imana khaton gi tawidro ai nang sai pi gi budu ha mama na comment di tawde subscribe tawre hai khaton o tumna la ke live ta kano lisan hai mama kwa yamna chaninge hai dai khaton na mama ai video yam mayam do phajabra mutang yeng lo haira o hai nang du phajaba hairo mang khatona yaroi tumbaga lisa hai yaroi debiana nanau adudi tumning hai adudi tumning lani mani khatin ngau khatona comment taw hol o hojik bija ho hoi taw hol khatona cho debia ai kape hai kapki dore ko no yaroi dauri adai khatona tumna la ke yaradi una lakta ba mama na hai yam phajaye khaton hai ire khaton na phajai hai khaton yaroi tumbaga yaroi tunggan gebana ita phajar phariye mana achapot samina doini loiraga ita phariye ha tu aigi mana bina lekoi samina sila mama thagachari hai mabu empati sila ya tu si lapta empati sila ya sayang uri ko Lisa se isai khanbadagi ukre Lisa se isai khanbadagi ukre hai timnang ba sanjina hai khaton dam putti no kai maten charage mabu em putti kai maten charage hange tharake ko sidang ngawam lai et mabung aigi manau nu pina sida laire silai sinagi nau nu pi doi ba Britain le de pada Britain aigi nau nu pina comment taw en hai ba soi jo na ye hai tu bro lai de chare chak yam hawe aigi nau nu ai ba lai de amet pa yam hawe ma blab lai manipur khwai hawbadi kangsoi amet pa ai ka bang pau de hara ni ita tung ba ai su ui re hai tai ye che de bia ana ka sanji ka se aina di khangi hai lisana ka sanji khangi hai lag tra di ai kaptoi ni hai khaton kapsilu khayam na bro kaino in chang how bro hai jang how bro hai se kana do nang ni hawe yam hawe khaton bizia ai na naw nu piro hai ang ngasai le pi de naw nu pi ne noi gi su subscribe taw ngai loina aina thagram ni moi de subscribe taw mani ita karam taw sige live da tungge hai ras ya de bijan yaro aina de sai khan ba da ai kok si taw ganu ukin na bre ho sikita na bre ba ai de mine pha bi sai min te ngam bi de ni khang ni la bai nan sa la ne ai no la ai yang cheng dok bi taw hon doi ni bi ban lai sai si da ni sas tore tu maya si cheng dok pi do tau ne ta pom ta kari post tau dori ge tham na ga tai ngo kak sing gi tai ngo a khang ri ga si da ai se kak sing gi tai ngo a khang ri ben yao se awoi bu si yaman le tai ngomon to
Magi tau nga mas tau pa nga pamine hay dos lai to. ไม่อ่ะแบบคนเราตลอดมีคนอื่น Mati lai thi de kai no nga ngi bai po. Sorry ma'am ma khangau dan thi do กาดีอังกฤษนี่งานนี่เป็นสิกาดี Ko lan zare. Ita karam tau นี่ sige. ไอ้โปรแกรมเตาหรือเปล่า Ai na di isai khan ba da Oh, ano pe yun? hay. Mabok na yun. Turn tau ba. Nằm mày khăn chứ. Sa drabo hay ibung yerum tau ba sa drabo hang Chare ne. chare chare ซิโน yam ซา taw เซลากันเนี่ย nga chik taw chare yam hao Maduri yaure kari matien charage hay maduri salam ado ai di nundang sa di ko mama mabung e putinaw mo di chare 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 ma sa kan moi bi cha da akwai na mayang kan muri cha o na siya kang ye ทันซอยเนี่ยทันซอยเนี่ยทันซอยเนี่ย katonda putinaw na gi video Kaya, amada hara. ako nim da hazaba amma khallaga mention tawbiro yaga draw em putinaw video da ai na ngasai nong na share tawdo adu da yaudin adu yeng asi adu do ta holake khaton ngasai hai budo magi chine mama mabung gyan tai hai adu khalasi haro ya dry manda จะเลยไอ้ชมใจ sab ดู so tawro nanaw nupi da di sab taw holo nanaw nupi da ai gi hoi hoi โค hoi ไล hoi ซู hoi ริซิตี้ไอ้นี่เฟซบุ๊กเนี่ย Taka sanze ay laibane isay kanbado. โอ้ Nó lại gì cho cái này. tara di ka mo je mi ta am Chả cái này nè. Sanjit ay laibane isay kanbado. ตาดูบิสยาเดลัส Snap the ubo ngamita dani bijay na tum. ไกมิงเก่าเกย์ Tung ano? อังอัง Kay angang bido se angang bisiro. tai ngo ki manao ni pa ไก่หนูแท้ Te kasingi ไก่ tay หนู mo. ไม่ต้องไปอย่าให้ไป kasi tai ngo Kasingi tay mo. แล้วมันน้องป่าเนี่ย Magmay putla ka na ka dore hozi. ไอ้เป็นเอาฟาววีกับปิง Beno. ไอ้ที่ Facebook ไอ้ที่ Facebook ก็พบเราด้วยเป็นบอกว่าเรื่องคุมันเป็นเอาฟาว Ôm nổ. อ่ะฟาววีนี่หับซึ่งมันบอกว่าคุมันเป็นเอา ก็นี่ก็เป็นงานบิดขาต้นมางานบิดรอมากิเบียนนาวก็ให้นะห้างวันนี้ยามแบบไอเดียก็วันนี้saya bisa gi ita se singzama ay tayo dun ne mali se แดง tao go no hai ba no ai ke เมียจะ mi ko no nai hai ba chau ro kan ai ko ai chau kan ko ดักตอรี่ที่เราลิสต์ได้เนี่ยโอ้ย bisa gi ita se singzama ay tayo dun ne ไอ้ mali งา se ซี่ของ โอ้สิ่งจะมายึดใจงูตัวนี้มาลิสิให้ว่า มาเนี่ยอะดูกี้มาซานุปีมาเนี่ยกับซึ่งลาก็บัวมาคุณบัวมี tu kunok sumandra tu masani tu kok tuom ba ni song na tum tuom ba ni wa bakit pa sa masiyeng mo ay ngam na eh Ôi mày mà có dính bắt ra mà gì cũng tin này bà ไอ้ไม่ดีเงินก็คุดยังพัส ai chơi cho nên comment ba kia có mày buông ngạc yên cái gì อย่างนี้ขับไตรเสียนะ ai Ây, đi cái cái này là khăn được gì? han bây giờ bizia gi friend do masak phazai kai ming kau ge lak mina bani mabunga na 143 yung ไม่ hai ปวดติ้งเถอะกราบตะยาหรอ potin kap to ya du kai le ga ไอ้เงินเตรียมเงินเตอร์แล้วไม่ไอ้ดิโยไอ้กี่พิกัดจะพัฒนาตระไอ้ดิเคลียร์ตระ Ngon sao mà thầu cái nòng nhiệt. bizia gi นั่ง friend ไรดิสิดีงาตะหนวกปัสสิอีนั่งไอ้ที่กันลาบไรอยู่ว่าแต่ที่แก้ผ่านลาบะสิต้าเลยนะมา ta hoi tum na si bizia tum ba haure ยิมโซโลน ye biani sa ye biani la yuko hai thanga chari amputina amukta tawbiro o na thaga chai amputina amukta tawbiro ha ji Ibung gì lắm tàu cái xa là về đi xa. amamma lage kwa laira omi พอไลซูก็ได้ยินธรรมาสิโอนโนขนาดนั้นทำบิสิ hoi laira ke
ai story am tham ni ngai na mai sak thong ita tumasi hauro hey tumba roi na bani mama thank you for the ko ai park ko myam musawni mama ai gin ne chappe hai ko lisa ho Sapa di ni to han sing baba hoi wai ka yoi do na lisa ni bizya taingo ga nok min man na de hai masani mi saung hun to mani sak ko ga This is polite to be. This is polite to be. like thabaga adum lakpiyo isai khan ba sanjit kagina baba na nakakri do ita mama da takhini to tumna sachi yaro lai ko ma sida tumna ga sapyaro ita ne chap ka nahi na salage ayro salage ta le moi mama na phatti chalo ai mata na ina ba Yam to slam ge mai nang lab puom te tawrong ge tai ngô cái khuôn ai yam tam mani ko Ba đi này. tai ngô cái masana pan tu tai ngô tu các segi tai ngô sile khara kan ya de ai thu lagi ni Mi che con em ba là nó thì đâu lại rồi nè. Cái nữa nè. ka me pa ga da ba ti Ba mình đi. now do mache ne saure hai bio hai ko now do mache ne saure hai bio hai ros me alisa bijana tumba yaro hai se tumba yaro ya per ya am ta met ke na ye tum me pa ai bung se tum do malibo kan ai nu ai kem khan da ba sai lag ne na ai dai ne hai cái nút tụi mình aku sa so la kre hai mabung pahari hai mabung mi pha da ni ta hai ti hai ba ai pha za ba tal le Chị đã lại là chị ấy gì ngạt tận. tai ngô các sinh kau re hai Ăn tàu. Ấy mi. ai dam sa Tin là cái có nama. ai gi mabung pari su change thank you mabung paliam ima pok tabi ta min na ha lai re ha ba ha ko ba mabung puti ga lai re tu la ki ma dar ni ko tu macam pa to sa ako sa de Ai à. ngon ta ai heng la itom lan dai leอันนี้ยืมเซมาทำข่าวเอาเงินนี่ จะลagi hai em moi do Bye tawrong ge hai maya ka hai dai ni Đi hai ba đi lên thân lấy tao mình lên. yeng pa thôi ta le ye la to pa na ta hello ko bye bye nam mo bye Bye bye. thôi set kre moi do bye good night tai ngô ka singa dai dinga ko ai bung ni sa du lai gar dai di monkey su man di ko hai lisana ai gi bung kem se isan sundari dai tu na san silai la bizya tum de ko hai ya roi hai se tar tum gadam isa bizya gi phajai loina loirak pada kanglai imagi maram dawan watia maram da wahai khara thambiramo kanglai ima se ware isagi su phajaba miyam na yai paba pizari hai thank you baba hoi hauzik se hauzik leiba situation sida mayam si wanare ko asengbasu aduna haidi aisu kai haina haigadabano wasu loina mawanare adugidamakta sa imabung eputi sula ini aisu haidne haibong khangde baba loina maksidi wanare ko
ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯕꯕꯥ ꯑꯩꯁꯦ ꯂꯥꯏꯚ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯅꯣꯛꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯏꯗꯨꯁꯨ ꯍꯥꯏꯗꯤ ꯕꯕꯥ ꯍꯣꯏꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯏꯟꯖꯣꯏ ꯇꯧꯕ ꯑꯣꯏꯅ ꯗ ꯏꯕꯨꯡ ꯇꯨꯝꯂꯒꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯇꯥꯏꯉꯣ ꯕꯕꯥ ꯍꯦ ꯍꯣ ꯕꯕꯥ ꯍꯥꯏ ꯅꯪꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯕꯣ ꯍꯪꯉꯣ ꯃꯆꯦꯅ ꯋꯥꯔꯧꯔꯦ ꯍꯥꯏꯔꯣ ꯔꯣꯃꯥꯁꯤꯅꯤꯅ ꯍꯥꯏꯌꯦ ꯅꯅꯥꯎꯗꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯍꯪꯉꯣ ꯃꯆꯦꯅ ꯋꯥꯔꯧꯏ ꯍꯥꯏꯌꯣ ꯑꯣ ꯈꯪꯉꯦ ꯃꯕꯨꯡꯅ ꯈꯪꯉꯦ ꯍꯌꯦꯡ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯣ ꯃꯕꯨꯡꯅ ꯍꯌꯦꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯌꯦ ꯔꯣꯃꯥꯁꯤꯅꯤꯁꯤ ꯆꯤꯆꯦ ꯍꯥꯏꯗꯣꯏꯔꯣ ꯑꯣ ꯆꯤꯆꯦ ꯐꯣꯟ ꯃꯕꯨꯡꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯌꯦ ꯅꯤꯅꯦ ꯂꯤꯁꯥ ꯏꯃꯥꯅ ꯀꯟꯅ ꯅꯧꯈꯠꯂꯤ ꯇꯧꯔꯤꯁꯤ ꯄꯍꯥꯔꯤꯅ ꯃꯕꯨꯡ ꯄꯍꯥꯔꯤꯅ ꯏꯅꯝꯃ ꯗꯦꯕꯤꯌꯥ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯇꯥꯏꯉꯣ ꯕꯕꯥ ꯍꯥꯏ ꯗꯦꯕꯤꯌꯥ ꯇꯧꯈ꯭ꯔꯦ ꯃꯥ ꯆꯠꯈ꯭ꯔꯦ ꯑꯣ ꯄꯨꯄꯨ ꯄꯍꯥꯔꯤ ꯀꯩꯗꯧꯔꯦ ꯑꯁ ꯂꯣꯏꯔꯦ ꯑꯃꯨꯛ ꯅꯧ ꯑꯃꯨꯛ ꯂꯤ ꯇꯧ ꯂꯩꯔꯦ ꯀ꯭ꯋꯥ ꯄꯤꯔꯛꯑꯣ ꯍꯥꯏ ꯃꯤ ꯃꯃꯥ ꯀ꯭ꯋꯥ ꯄꯤꯔꯛꯑꯣꯅ ꯁꯥꯎꯔꯦꯅꯦ ꯑꯩ ꯃꯃꯥ ꯂꯥꯛꯂꯦ ꯃꯕꯨꯡ ꯗ꯭ꯔꯨꯕꯥꯁꯥ ꯍꯥꯏ ꯏꯆꯟ ꯁꯨꯟꯗꯔꯤꯅ ꯐꯔꯦ ꯃꯕꯨꯡ ꯑꯩꯅ ꯃꯃꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯃꯃꯥꯅꯤ ꯃꯕꯨꯡ ꯄꯍꯥꯔꯤ ꯑꯩꯒꯤꯅ ꯏꯆꯥ ꯅꯨꯄꯤ ꯇꯥꯔꯦ ꯑꯗꯩꯗꯤ ꯃꯕꯨꯡ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯇꯥꯔꯦ ꯏꯆꯥ ꯄꯍꯥꯔꯤ ꯍꯣꯏꯅꯦ ꯁꯤꯗ ꯄꯨꯡꯂꯤ ꯂꯤꯈꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯇꯨ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯀꯛꯆꯤꯡꯒꯤ ꯀꯩꯅꯣꯁꯤ ꯂꯤꯆꯥ ꯀꯩ ꯂꯩꯒꯦ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯇꯨꯝꯅꯨ ꯍꯥꯏꯔꯗꯤ ꯊꯨꯅ ꯄꯤꯔꯛꯑꯣ ꯑꯁ ꯃꯕꯥꯅꯤꯁꯤ ꯄꯤꯅꯕꯁꯤꯅ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯈ꯭ꯔꯤꯌꯦ ꯂꯥꯛꯇꯦꯌꯦ ꯄꯨꯄꯨ ꯄꯍꯥꯔꯤ ꯅꯨꯡ ꯇꯧꯔꯦ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯎꯍꯧꯗꯦꯒ ꯍꯥꯏꯔꯛꯇꯣꯏꯔꯥ ꯑꯩꯕꯣ ꯏꯆꯥ ꯄꯍꯥꯔꯤ ꯑꯗꯨꯗ ꯃꯕꯨꯡ ꯄꯍꯥꯔꯤꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯝꯗꯣ ꯃꯥꯗꯤ ꯆꯥꯔꯕꯣ ꯂꯥꯏꯚ ꯊꯥꯔꯣꯏꯗ꯭ꯔꯣ ꯃꯕꯨꯡ ꯄꯨꯄꯨ ꯄꯍꯥꯔꯤ ꯅꯣꯡꯉꯥꯟꯗꯧꯔꯦ ꯄꯨꯄꯨ ꯄꯍꯥꯔꯤ ꯅꯣꯡꯉꯥꯟꯗꯧꯔꯦ ꯍꯥꯏꯁꯦ ꯇꯜꯂꯦ ꯅꯣꯏꯁꯤꯗꯤ ꯅꯣꯡ ꯀꯟꯁꯤꯜꯂꯛꯂꯦ ꯑꯣ ꯂꯤꯁꯥ ꯅꯣꯡ ꯀꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯌꯦ ꯑꯩ ꯍꯣꯏ ꯊꯤꯟꯖꯤꯜꯂꯀꯥꯟꯗꯅꯤ ꯂꯥꯛꯇꯣꯏ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯑꯩ ꯀꯩꯝ ꯄꯤꯖꯔꯣꯏꯗ꯭ꯔꯣ ꯑꯩ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯂꯩꯒꯦ ꯌꯣꯒ ꯁꯥꯟꯅꯗꯣꯏꯔꯣ ꯃꯣꯔꯅꯤꯡ ꯈꯪꯗꯦ ꯃꯕꯨꯡ ꯄꯍꯥꯔꯤ ꯌꯣꯒ ꯁꯥꯟꯅꯗꯣꯏ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯍꯣꯏ ꯁꯤꯁꯇꯔ ꯂꯤꯁꯥ ꯍꯣꯏ ꯗꯦꯕꯤꯌꯥ ꯍꯣꯏ ꯑꯗꯩ ꯅꯆꯟꯅꯨꯄꯤ ꯁꯨꯟꯗꯔꯤꯁꯨ ꯄꯨꯄꯨ ꯄꯍꯥꯔꯤ ꯍꯥꯏ ꯄꯨꯄꯨ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯃꯤꯅ ꯄꯨꯄꯨ ꯄꯨꯄꯨ ꯄꯍꯥꯔꯤꯗꯣꯀꯣ ꯌꯨꯝꯕꯤ ꯃꯈꯣꯡꯗꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯔꯤ ꯈꯨꯗꯩꯅꯒ ꯁꯨꯝ ꯌꯦꯜꯂꯒ ꯐꯝꯃ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯄꯨꯄꯨ ꯄꯍꯥꯔꯤꯁꯤ ꯕꯣꯕꯣꯛ ꯕꯤꯖꯤꯌꯥ ꯀꯧ ꯇꯥꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯃꯨꯛ ꯀꯧ ꯇꯥꯔꯦ ꯑꯩ ꯁꯨꯝ ꯌꯦꯡꯉꯒ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯗꯣ ꯃꯥꯅꯦ ꯕꯣꯕꯣꯛꯅꯦ ꯕꯣꯕꯣꯛ ꯁꯤꯁꯇꯔ ꯕꯤꯖꯥ ꯁꯥꯟꯅꯔꯣꯏꯀꯣ ꯍꯥꯏ ꯀꯩꯅꯣ ꯁꯥꯟꯅꯔꯣꯏꯀꯣ ꯍꯥꯏ ꯀꯩꯅꯣ ꯁꯤꯁꯇꯔ ꯕꯤꯖꯥ ꯁꯥꯟꯅꯔꯣꯏꯀꯣ ꯑꯣ ꯀꯩꯅꯣ ꯁꯥꯟꯅꯧ ꯀꯩꯅꯣ ꯄꯨꯄꯨꯅ ꯍꯥꯏꯗꯨꯕꯨ ꯁꯤꯁꯇꯔ ꯕꯤꯖꯥ ꯁꯥꯟꯅꯔꯣꯏꯀꯣ ꯏꯇꯥ ꯑꯗꯨꯃꯥꯏꯅ ꯀꯧꯔꯁꯤ ꯍꯥꯏ ꯍꯣ ꯏꯁꯨ ꯁꯥ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯣꯏꯅꯤ ꯀꯕꯣꯛꯀ ꯂꯩꯕꯤꯗꯣꯏꯅꯤ ꯇꯧꯅꯦ ꯇꯧꯕ꯭ꯔ ꯊꯧ ꯂꯩꯕ꯭ꯔꯣ ꯕꯕꯥ ꯁꯟꯁꯤꯅ ꯁꯨꯟꯗꯔꯤ ꯀꯔꯤ ꯃꯊꯦꯜ ꯅꯠꯇꯦ ꯆꯥꯛ ꯆꯥꯗꯔꯤ ꯑꯣ ꯄꯤꯖꯥꯒꯤ ꯂꯣꯏꯕꯨ ꯌꯦꯡꯈꯤꯅꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯕꯕꯥ ꯁꯟꯖꯤꯠ ꯑꯩ ꯏꯪꯂꯤꯁꯀ ꯉꯥꯡꯉꯣꯏꯒꯦꯗ ꯊꯥꯒꯠꯆꯔꯤ ꯕꯕꯥ ꯏꯇꯥ ꯑꯩꯒꯤ ꯑꯍꯟ ꯇꯥꯔꯦ ꯑꯩꯗꯤ ꯑꯍꯟ ꯇꯥꯔꯦ ꯍꯥꯏꯌꯦ ꯗꯤꯕꯤꯌꯥꯅ ꯁꯟ ꯑꯩ ꯇꯨꯃꯤꯟ ꯂꯩꯒꯦꯀꯣ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯔꯒꯅꯦ ꯊꯣꯛꯑꯝꯃꯕ ꯏꯇꯥ ꯑꯣ ꯏꯇꯥ ꯏꯕꯨꯡ ꯍꯥꯏ ꯏꯇꯥ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯩꯔꯣ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯇꯧꯔꯦ
Bubuk ꯂꯩꯔꯤꯉꯩꯗ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯥ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯏꯁꯨꯁꯥ ꯀꯣ ꯏꯁꯨꯁꯥ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯈꯠꯅꯒꯅꯨꯀꯣ ꯀꯀꯥ ꯁꯟꯖꯤꯠ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯛꯑꯣꯀꯣ ꯍꯥꯏ ꯌꯥꯎꯕꯗ ꯋꯥꯔꯦꯃꯤ ꯑꯣ ꯁꯦ 이수 선짓 이수 누피 리사나 하이리세 바바 아이 파기 tꯧꯕꯅꯤꯀꯣ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯑꯃꯨꯛ ꯑꯩꯕꯨ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯅꯕꯅꯤꯀꯣ ꯕꯕꯥ ꯏꯇꯥ ꯍꯥꯏꯌꯦ ꯑꯃꯨꯛ ꯀꯧꯔꯦ ꯃꯕꯥꯅꯤ ꯏꯇꯥꯁꯤꯗꯤ ꯀꯣꯛ ꯉꯥꯎꯋꯤꯍꯦ ꯁꯨꯟꯗꯔꯤ ꯁꯨꯟꯗꯔꯤꯒ ꯍꯥꯏ ꯆꯥꯊꯣꯏꯕꯤ ꯍꯥꯏ ꯄꯨꯄꯨ ꯄꯍꯥꯔꯤ ꯕꯨꯕꯣꯛ ꯄꯨꯄꯨ ꯄꯍꯥꯔꯤ ꯑꯕꯣꯛ ꯑꯕꯣꯛꯁꯦ ꯃꯤ ꯍꯣꯏ ꯑꯣꯠꯂꯤꯗ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ ꯌꯦꯡꯒꯦ ꯏꯆꯥ ꯈꯣꯟꯖꯦꯜꯅ ꯃꯥꯂꯦꯝꯁꯦ ꯅꯤꯜꯍꯟꯒꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯕꯥ ꯑꯁ ꯌꯥꯝ ꯏꯀꯥꯏꯍꯦ ꯁꯨꯃꯥꯏꯅꯒ ꯑꯩ ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯂꯥꯏꯞꯇꯒ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯕꯕꯥ ꯍꯥꯏꯔꯛꯀꯅꯣ ꯏꯀꯥꯏꯗ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨꯃꯥꯏꯅꯒ ꯉꯝꯃꯣꯏꯗ ꯉꯝꯕꯕꯨꯗꯤ ꯑꯣꯏꯖꯒꯦ ꯕꯕꯥ ꯄꯨꯄꯨ ꯄꯍꯥꯔꯤ ꯑꯕꯣꯛꯁꯦ ꯃꯤ ꯌꯥꯝꯅ ꯑꯣꯠꯂꯤꯗ ꯌꯥꯝ ꯐꯠꯇꯦ ꯈꯪꯗꯦꯗ ꯅꯣꯏ ꯄꯨꯄꯨ ꯕꯨꯕꯣꯛ ꯃꯌꯥꯝꯁꯦ ꯍꯣꯏ ꯂꯣꯏꯅ ꯂꯩꯗꯣꯏꯅꯦ ꯃꯃꯥ ꯑꯣ ꯀꯩꯅꯣ ꯕꯕꯥ ꯁꯟꯖꯤꯅ ꯂꯣꯏ ꯂꯩꯕꯤꯗꯣꯏꯅꯦ ꯍꯥꯏ ꯑꯗꯩ ꯃꯍꯥꯎ ꯀꯀꯥ ꯍꯧꯖꯤꯛ ꯂꯩꯕꯤꯌꯣ ꯀꯀꯥ ꯁꯟꯖꯤꯠ ꯍꯥꯏꯌꯦ ꯂꯤꯁꯥ ꯍꯥꯏ ꯀꯀꯥ ꯍꯧꯖꯤꯛ ꯂꯩꯕꯤꯌꯨ ꯀꯀꯥ ꯁꯟꯖꯤꯠ ꯍꯥꯏ ꯑꯗꯩꯗꯤ ꯀꯩ ꯍꯥꯏ ꯑꯣꯏꯒꯅꯤ ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯍꯣꯏ ꯕꯕꯥ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯣꯏꯕ ꯉꯝꯖꯒꯦ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯣ ꯊꯥꯒꯠꯆꯔꯤ ꯕꯕꯥꯅꯒ ꯃꯌꯥꯝ ꯍꯥꯏꯕꯤꯕꯗꯣ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯕꯨꯡ ꯁꯟꯖꯤꯠ ꯑꯩꯒꯤꯗꯤ ꯀ꯭ꯋꯥ ꯂꯩꯕꯤꯌꯣ ꯄꯦꯜꯂꯦ ꯂꯥꯏꯃ ꯅꯣꯏ ꯀ꯭ꯋꯥꯒ ꯏꯇꯥꯒ ꯃꯌꯥꯝꯗꯤ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯅ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ ꯅꯣꯏ ꯄꯥꯔꯇꯤꯁꯤ ꯗꯦꯕꯤꯌꯥ ꯅꯤꯡꯊꯧꯖꯥꯏ ꯕꯨꯕꯣꯛ ꯕꯤꯖꯌ ꯑꯩ ꯇꯨꯝꯂꯒꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯆꯩꯔꯛꯇꯣꯔꯦ ꯌꯥꯔꯣꯏ ꯀꯥꯏꯗꯩ ꯀꯀꯥꯅꯣ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ ꯀꯣ ꯀꯅꯥꯅꯣ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯩꯅ ꯀꯕꯣꯛꯁꯨ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯒꯤ ꯑꯩꯅꯅꯦ ꯍꯌꯦꯡꯉꯣꯏꯀꯣ ꯑꯗꯩꯗꯤꯅꯦ ꯀꯩꯅꯣꯗꯣ ꯀꯩꯕ ꯀꯥꯎꯒ꯭ꯔꯦ ꯕꯨꯕꯣꯛ ꯁꯥꯒꯦ ꯇꯧꯕꯗꯨꯗꯤ ꯍꯥꯏ ꯍꯩꯇꯦ ꯕꯨꯕꯣꯛꯅꯅꯦ ꯈꯪꯕ꯭ꯔꯥ ꯈꯨꯀꯣꯛꯀ ꯄꯣꯕꯤꯗꯣꯏꯅꯦ ꯃꯔꯝ ꯃꯣꯛꯄꯟ ꯇꯨꯝꯒꯅꯨꯀꯣ ꯕꯨꯕꯣꯛ ꯕꯤꯖꯌ ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯤꯁꯥꯅ ꯏꯕꯨꯡ ꯑꯩ ꯏꯁꯩꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯦ ꯍꯥꯏꯔꯣ ꯃꯤꯔ ꯁꯛꯄ ꯃꯥꯜꯂꯤ ꯏꯁꯩ ꯁꯛꯄ ꯃꯥꯜꯂꯤ ꯍꯥꯏ ꯑꯣ ꯏꯕꯨꯡꯒꯤ ꯏꯁꯩꯁꯦ ꯃꯤꯔ ꯁꯛꯄ ꯃꯥꯜꯂꯤ ꯏꯕꯨꯡꯒꯤ ꯏꯁꯩ ꯑꯣ ꯏꯁꯥ ꯕꯤꯖꯌ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯐꯨꯗꯧꯔꯦ ꯇꯨꯝꯗꯦꯅ ꯑꯣ ꯑꯁ ꯍꯦꯠ ꯇꯨꯝꯕ ꯌꯥꯔꯣꯏ ꯂꯣꯏ ꯐꯨꯔꯛꯀꯅꯤ ꯅꯣꯏ ꯈꯪꯉꯦꯗꯅ ꯏꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯅꯦꯠꯁꯦ ꯇꯔꯥꯃꯥꯊꯣꯏ ꯆꯞꯄꯗ ꯇꯥꯗꯣꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯃꯤ ꯅꯣꯏꯕꯣ ꯗꯤꯕꯤꯌꯥꯁꯤ ꯀꯞꯄꯦ ꯍꯣꯏ ꯑꯩꯁꯨ ꯀꯨꯏꯅ ꯄꯥꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯥꯏꯌꯦ ꯃꯕꯨꯡꯒꯤꯗꯗꯤ ꯑꯩꯅꯒ ꯑꯍꯥꯟꯕ ꯆꯪꯕꯗ ꯀꯨꯏꯅꯒ ꯂꯩꯕꯤꯔꯒ ꯃꯥꯅ ꯒꯨꯗ ꯅꯥꯏꯠꯀ ꯌꯥꯔꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯦꯝꯄꯨꯇꯤꯅꯥꯎ ꯈꯣꯟꯖꯦꯜ ꯇꯥꯏ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯦ ꯍꯥꯏꯐꯦꯠꯇꯪ ꯀꯥꯏ ꯂꯩꯈꯔꯦ ꯂꯣꯏꯔꯛꯄꯩ ꯎꯠꯂꯝꯃꯣ ꯑꯩ ꯂꯣꯏꯁꯤꯟꯗꯣꯔꯦ ꯑꯝꯇ ꯄꯤꯌꯨ ꯃꯕꯨꯡ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯧꯒꯅꯨꯗ ꯅꯪꯕꯣ ꯀꯥꯏ ꯂꯩꯒꯦ ꯃꯕꯨꯡꯗꯤ ꯍꯥꯏ ꯑꯩ ꯆꯥꯛ ꯆꯥ ꯇꯣꯛꯄꯩ ꯃꯌꯥꯝ ꯄꯣꯊꯥꯕ ꯍꯧꯔꯨꯔꯦ ꯃꯌꯥꯝ ꯍꯥꯏꯔꯛꯄꯩ ꯂꯥꯛꯑꯦ ꯃꯕꯨꯡ ꯑꯦꯝꯄꯨꯇꯤꯅꯥꯎ ꯂꯩꯔꯦ ꯅꯨꯡꯇꯤ ꯆꯠꯂꯛꯄ ꯚꯤꯗꯤꯑꯣ ꯅꯝꯃꯛꯄꯅꯤꯅ ꯑꯗꯨꯝ ꯋꯥꯕ ꯑꯩꯁꯦꯀꯣ
ꯍꯣꯏ ꯑꯗꯨꯒꯤ ꯑꯗꯨꯝ ꯄꯣꯊꯥꯕ ꯍꯧꯔꯝꯕꯅꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯄꯩ ꯂꯥꯛꯄꯅꯦ ꯃꯕꯨꯡꯗꯣ ꯉꯁꯤꯁꯨ ꯆꯠꯂꯨꯏꯕꯀꯣ ꯃꯐꯝ ꯑꯅꯤ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯐꯝ ꯑꯅꯤ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯃꯥꯗꯣ ꯈꯔ ꯑꯗꯨꯝ ꯋꯥꯏꯑꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯋꯥꯕ ꯄꯨꯄꯨ ꯄꯍꯥꯔꯤ ꯇꯨꯝꯂꯣ ꯇꯨꯝꯂꯣ ꯑꯍꯟꯒ ꯑꯣꯏꯔꯦ ꯋꯥꯔꯝꯂꯅꯤ ꯁꯥꯔ ꯁꯨꯕꯥꯁ ꯒꯨꯅꯥꯏꯠ ꯍꯥꯏꯌꯦ ꯙ꯭ꯔꯨꯕꯥꯁ ꯏꯇꯥ ꯌꯥꯝ ꯐꯠꯇꯦ ꯏꯕꯨꯡ ꯍꯥꯏ ꯇꯜꯂꯤꯅ ꯆꯠꯄꯤꯒꯤ ꯇꯜꯂꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯨꯔꯦ ꯑꯩꯁꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯆꯠꯂꯣ 94 ꯑꯣꯏꯔꯦꯕꯀꯣ ꯊꯦꯡꯉꯦ ꯑꯗꯨꯀꯥꯟꯗ 50 ꯇꯥꯕꯒ ꯂꯣꯏꯁꯤꯜꯂꯒꯦ ꯏꯕꯨꯡ ꯙ꯭ꯔꯨꯕꯥꯁꯥ ꯒꯨꯅꯥꯏꯠ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦ ꯇꯨ 46 ꯂꯩꯌꯦ ꯇꯨ ꯀꯩꯅꯣꯗ ꯂꯣꯏꯁꯤꯜꯂꯅꯤ 250ꯗ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯏꯇꯥ ꯑꯩꯁꯨ ꯉꯥꯏꯔꯤ ꯍꯥꯏꯔꯝꯃꯣ ꯕꯤꯖ꯭ꯌꯥ ꯒꯨꯗ ꯅꯥꯏꯠ ꯃꯃꯥꯒꯤ ꯇꯨ ꯗꯦꯕꯤꯌꯥ ꯑꯗꯒꯤ ꯂꯤꯁꯥ ꯇꯨ ꯚꯤꯛꯇꯔꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯦ ꯀꯥꯡꯕꯨ ꯈꯔ ꯑꯃꯁꯨ ꯃꯕꯨꯡ ꯄꯨꯇꯤꯅꯥꯎꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯃꯌꯥꯝ ꯑꯩ ꯀꯟꯕ ꯂꯥꯛꯑꯣ ꯑꯩ ꯐꯨꯔꯦ ꯁꯨꯟꯗꯔꯤ ꯂꯣꯏꯅ ꯂꯩꯔꯦ ꯄꯨꯇꯤꯅꯥꯎꯒꯤꯁꯤ ꯌꯥꯎꯔꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯋꯥꯆꯞꯇ ꯊꯥꯈ꯭ꯔꯕꯅꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯕꯕꯥ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯄꯨꯡꯁꯦ 10:50ꯗ ꯂꯣꯏꯁꯤꯟꯒꯦꯗꯤ ꯈꯟꯕꯅꯦ ꯃꯃꯥꯗꯣ ꯀ꯭ꯋꯥꯗꯣ ꯍꯥꯎꯔꯣꯏꯌꯦ ꯀꯩꯁꯨꯝꯇ ꯌꯥꯎꯗꯦ ꯇꯨ ꯁꯤꯗ ꯂꯣꯏꯅ ꯃꯥꯒꯤ ꯍꯥꯞꯐꯝ ꯊꯣꯛꯄ ꯂꯣꯏꯅ ꯍꯥꯞꯄꯛꯑꯦ ꯃꯆꯜꯁꯤꯡ ꯍꯥꯞꯄꯤ ꯃꯥꯅ ꯄꯨꯔꯛꯏꯅꯤ ꯃꯃꯥꯅ ꯏꯜꯂꯦ ꯇꯨ ꯍꯣꯏ ꯁꯨꯟꯗꯔꯤꯒꯤ ꯀꯣꯡꯀ꯭ꯋꯥ ꯖꯤꯗꯤ ꯀꯣ ꯍꯥꯏ ꯖꯤꯅꯥꯅ ꯖꯤꯅꯥ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯑꯦ ꯆꯥꯔꯣ ꯃꯥ ꯍꯥꯏ ꯏꯁꯥꯅ ꯆꯥꯔꯣ ꯉꯥꯛꯇꯪ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯑꯩꯒꯤ ꯄꯤꯁꯨꯝꯒꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯂꯩꯌꯨ ꯖꯤꯟꯅꯥ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯁꯤꯗ ꯊꯝꯕꯤꯈꯣ ꯖꯤꯟꯅꯥ ꯑꯩꯁꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯂꯥꯏꯚꯇꯣ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯔꯦ ꯄꯨꯇꯤꯅꯥꯎꯁꯦ ꯐꯨꯔꯁꯦ ꯃꯌꯥꯝ ꯂꯝꯍꯦꯜꯂꯦ ꯑꯩꯉꯣꯟꯗ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯖꯤꯅꯥ ꯅꯪꯀꯣ ꯈꯨꯝꯗꯦ ꯃꯥ ꯈꯨꯝꯕꯁꯦ ꯄꯨꯡ 1-2 ꯆꯪꯕꯅꯦ ꯈꯪꯕ꯭ꯔꯥ ꯂꯤꯁꯥ ꯃꯤꯅ ꯀꯧꯕ ꯑꯗꯩ ꯍꯪꯕꯁꯦ ꯄꯨꯡ 1-2 ꯆꯪꯕꯅꯦ ꯈꯪꯕ꯭ꯔꯥ ꯃꯥ ꯃꯤ ꯀꯧꯕ ꯈꯨꯝꯕ ꯂꯤꯁꯥ ꯇꯜꯂꯦ ꯕꯤꯖ꯭ꯌꯥ ꯅꯈꯣꯏ ꯂꯣꯏꯅ ꯄꯨꯇꯤꯅꯥꯎ ꯅꯈꯣꯏ ꯌꯨꯝꯗ ꯀꯧꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯎꯍꯟꯅꯤ ꯀꯩꯅꯣ ꯕꯤꯖ꯭ꯌꯥ ꯅꯈꯣꯏ
nakhoi loina emputinaw nakhoi aina yumda kauni lakso kaino lâu ô lâu tạc sự hơn nhiều ô hồi baba hồi la ke mabunga ko kay loy na ke ado kano baba numili po o laki yam lang ning biza o ay say mana khangnaba amta habiyo hayeng hoy hage zina lisa se kano mo pa mo ibento lisa se noi manak tay ne ba kano gi sister lisa gi mapamdo nang khangi mana nan wai sanai du ho kano ga nangga sa sanabado mamaga tawraga phone na tawga sanagi badune lisa se madu shono sapadu salamane devla hayo ye dibla se lisa hai ne wa khangai do o dibla hai ba abizia o ai se mana khangna ba amta hai dibya kwa man kwa do mama xerox tawraga tharo phat xerox taw thalage ko adu su whatsapp ta kaino da pdf tara kaino thalage fazana tabla o aduga ya da inbi da o mama inbi roy mo lisa hai se daina duro mare debia hai ra hoi kana devla noi kano gi nan ai wai sana ba do noi da la ko da noi kano gi noi sana ba do devla ko ne ko ni sa ba ne o debla hai lisa hai be nya ya debla do adune lisa du da khangdabane o khange lisa khang kha ado maya mai lives lo silage mama kwado inbira o yare se ayya ka thok le karai no nai na ya bu su dana ilo se amta inbi ho illa ge sa pula bekte injing goro sa divya ka to inle ko sara ingra ne na how bro jina aska khat laga dum lai ne tawi si bo ingra ne sa ai dei ka jang noi how would loi le khu how do mau do kebar do how would loi ya ang kanano tumning da na ngai lisa how mo na noi ai puning wan chi le moi to lai ai mo na ho na ri me am puning na nga ado ma'am ai live da silage asima bude thinga kana da media hena lakpun biza emoji gi kwa gi mouse di wow hai si adune hai se loi hauram doi si di biza bye bye okay bye bye lisa cha to bi baba tama ga ra tama hey good morning da una si yai phare baba mama bye bye hai bye bye hoi adudi mayam adai di baba adagi agi marupsing bye oirase ko mama hai oirase good night baba good night may marupsing khudingmak bye bye nasile ko si adum lai ra dui ko la ka
Yeah, YouTube ta. Ay good like ko ga. Ay like ko mo like ki. Kudon to tama. Boy, ano tawag dito? Sila si di. May mga tawag dito. Na ko. Ang tato ko. Diya, bye, 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 bye. Bye, bye. Diba, bye-bye, diba? Kumanta. Na din ito. Kasi hay ko na lang sa mahay ko. Makanya ini natin. Makanya nagpapatawag ng sige dito. Ay, naningi. Wala haga wala kanini. Ay ya, may pala. Na daw mo.